ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯥꯟꯊꯣꯏ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯡꯃꯨ-ꯃꯨꯕ ꯃꯈꯩ ꯈꯨꯂꯪ ꯀꯨꯝꯂꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯍꯟꯖꯤꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯥ ꯈꯣꯡꯅꯦꯝꯁꯨ ꯍꯜꯂꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ "ꯑꯁ ꯅꯨꯄꯤ, ꯁꯨꯒꯠꯇ꯭ꯔꯁꯨ ꯑꯗꯨꯛ ꯂꯥꯛꯎ ꯌꯥꯗ꯭ꯔꯣ? ꯊꯤꯁꯨ ꯊꯤꯈ꯭ꯔꯦ ꯅꯪꯒꯤ ꯅꯃꯥꯏꯗꯣ꯫ ꯃꯪꯗꯒ ꯎꯔꯗꯤ ꯈꯪꯕꯝ ꯌꯥꯎꯔꯅꯤ ꯋꯥꯅꯤ꯫ ꯅꯨꯄꯥ, ꯑꯁꯨꯛ ꯋꯥꯅ ꯍꯜꯂꯛꯄꯁꯤꯗꯅꯦ ꯑꯩꯕꯨ ꯑꯉꯥꯎꯕꯤꯗꯧꯅ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯇꯅ ꯍꯜꯂꯛꯎ ꯍꯥꯏꯔꯤꯔꯣ? ꯇꯥꯅꯤꯡꯗꯦꯀꯣ꯫ ꯊꯥꯏꯅꯗꯤ ꯅꯪꯁꯦ ꯑꯩꯅ ꯐꯅ ꯐꯖꯩ, ꯃꯨꯔꯁꯨ ꯔꯥꯁꯤ ꯂꯩ ꯀꯥꯏꯅꯒ ꯈꯜꯂꯒ ꯂꯧꯈꯤꯕ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯔꯥꯁꯤꯗꯨꯗꯤ ꯀꯣꯛꯈ꯭ꯔꯦ, ꯃꯨꯕꯗꯨꯈꯛ ꯉꯥꯏꯍꯧꯔꯦ꯫ ꯐꯖꯔꯦꯗ ꯅꯪꯗꯤ ꯏꯔꯣꯏ ꯂꯥꯕ ꯍꯦꯛ ꯃꯥꯜꯂꯗꯅ, ꯀꯨꯆꯨꯗꯨꯅ ꯇꯤꯕꯨꯟ ꯅꯥꯕꯨꯟꯗꯨ ꯉꯥꯏꯔꯦ, ꯑꯗꯨꯒ ꯃꯤꯒꯁꯨ ꯅꯣꯛꯅꯔꯤꯅꯦ꯫ ꯑꯩꯈꯣꯏꯗꯤꯅꯦ ꯊꯤꯔꯁꯨ ꯅꯨꯄꯥ, ꯅꯨꯄꯤ ꯅꯪꯒꯤ ꯋꯥꯅꯤꯗ, ꯃꯤꯒꯤ ꯅꯨꯄꯤꯅ ꯅꯥꯟꯅ ꯀꯦꯔꯗꯅ ꯂꯩ, ꯑꯗꯨꯒ ꯅꯪꯅ ꯂꯩꯌꯣꯟꯗꯅ ꯑꯗꯨꯝ ꯂꯩ, ꯅꯃꯥꯏꯒꯗꯣ ꯀꯣꯕꯤ ꯂꯩ ꯑꯔꯤꯕꯗꯨ ꯉꯥꯏꯔꯦ꯫ ꯑꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯁꯨ ꯅꯪ ꯂꯩꯔꯦ, ꯐꯖꯕꯕꯨ ꯀꯔꯤ ꯗꯔꯀꯥꯔ ꯇꯥꯔꯤꯒꯦ? ꯑꯅꯧꯕ ꯑꯃ ꯊꯤꯔꯨꯗꯧꯁꯨ ꯂꯩꯇ꯭ꯔꯦ, ꯏꯁꯥꯒꯤ ꯈꯜꯂꯒ ꯊꯕꯛ ꯁꯨꯕꯅ ꯐꯠꯇ꯭ꯔꯣ? ꯑꯁ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯪꯕꯨ ꯅꯄꯥꯝꯗꯒ ꯆꯠꯄꯗ ꯏꯀꯥꯏꯗ꯭ꯔꯣ? ꯅꯁꯨꯡ ꯅꯃꯥꯟꯅꯕꯤꯁꯤꯡꯗꯤ ꯅꯥꯟꯅ ꯂꯥꯛꯅꯔꯝꯃꯤꯗꯣ꯫ ꯅꯠꯇꯦ ꯃꯄꯥ, ꯅꯪꯒꯤꯁꯦ ꯑꯩꯁꯤ ꯊꯤꯔꯦ ꯑꯗꯨꯅ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯅꯤꯡꯂꯛꯄꯒꯤ ꯃꯑꯣꯡꯂꯕ ꯍꯥ? ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯗ, ꯅꯪꯗꯨ ꯊꯤꯃꯟꯕꯗꯨꯗ ꯁꯨꯝ ꯍꯥꯏꯕꯅꯤ꯫ ꯍꯅꯨꯕꯤꯁꯨ ꯑꯩꯈꯣꯏ ꯏꯃꯥꯗꯒꯤ ꯅꯪꯅ ꯍꯦꯟꯅ ꯃꯥꯜꯂꯤ ꯋꯥꯅꯤ꯫ ꯄꯥꯟꯁꯨ ꯄꯥꯟꯅꯈ꯭ꯔꯦꯗ ꯅꯪꯅ ꯑꯩꯕꯨ ꯄꯥꯟꯅꯕꯁꯦ꯫ ꯅꯨꯄꯥ ꯅꯪꯒꯤ ꯍꯟꯗꯛꯀꯤ ꯅꯑꯣꯡꯁꯤ ꯑꯩ ꯌꯥꯝ ꯁꯤꯡꯅꯩꯀꯣ꯫ ꯍꯥꯟꯅ ꯊꯤꯔꯝꯕꯗꯒꯤ ꯍꯟꯗꯛꯅ ꯈꯪꯍꯦꯟ ꯍꯦꯟꯖꯤꯜꯂꯛꯄꯗꯨꯗꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯌꯥꯔꯦꯁꯦ, ꯑꯗꯣ ꯑꯉꯥꯡꯁꯤꯡꯗꯤ ꯑꯝꯇ ꯆꯪꯉꯛꯇ꯭ꯔꯤꯕ꯭ꯔꯣ? ꯊꯦꯡꯂꯦꯅꯦ ꯇꯧꯔꯤꯁꯦ, ꯀꯔꯣꯝꯗ ꯂꯩꯈ꯭ꯔꯕ ꯖꯥꯠꯅꯣꯅꯦ? ꯑꯃꯗꯤ ꯏꯃꯥꯅ ꯄꯨꯔꯒ ꯆꯠꯈꯤꯕꯅꯤ, ꯑꯅꯤ ꯑꯃꯗꯤ ꯈꯪꯗꯦ, ꯉꯁꯥꯏꯗꯒꯤ ꯌꯨꯝꯗꯒ ꯂꯩꯇꯦ꯫ ꯃꯄꯥ ꯅꯪꯕꯨ ꯉꯥ ꯀꯌꯥꯝ ꯐꯥꯒꯤ, ꯉꯁꯤꯗꯤ ꯀꯌꯥꯝ ꯌꯣꯜꯂꯝꯃꯒꯦꯕ? ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ, ꯍꯟꯗꯛ ꯃꯔꯛꯁꯤꯗꯤ ꯍꯣꯏꯁꯦ ꯉꯥ ꯏꯊꯨ ꯊꯨꯗꯦ, ꯑꯩꯗ ꯅꯠꯇꯦ, ꯆꯣꯞꯄꯤꯕ ꯄꯨꯝꯕ ꯉꯥ ꯊꯨꯗꯦ, ꯂꯣꯏꯅ ꯍꯥꯏꯅꯔꯤꯕꯅꯤ ꯃꯣꯏꯁꯨ꯫ ꯑꯝꯇ ꯐꯥꯔꯛꯇ꯭ꯔꯕ ꯍꯥꯏꯔꯤꯁꯤꯕꯨ? ꯑꯁ ꯃꯔꯨꯞꯁꯨ ꯇꯥꯁꯤꯜꯂꯛꯂꯅꯤ, ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯈꯨꯂꯪꯒꯤ ꯁꯦꯜ ꯈꯔꯁꯤꯅꯗꯤ ꯀꯣꯟꯅꯔꯣꯏꯅꯤ꯫ ꯈꯔꯕꯨꯗꯤ ꯐꯩ, ꯂꯂꯣꯟꯕꯤ ꯂꯥꯛꯂꯒ ꯂꯧꯈ꯭ꯔꯦ꯫ ꯑꯁ ꯂꯂꯣꯟꯕꯤꯁꯤꯡꯁꯤꯁꯨ ꯁꯦꯜ ꯄꯤꯅꯤꯡꯗꯗꯅ ꯃꯔꯩꯒ ꯃꯔꯥꯒ ꯑꯗꯨꯝ ꯇꯧꯗꯨꯅ ꯍꯦꯛ ꯂꯩꯕꯖꯥꯠꯅꯤ꯫ ꯃꯈꯣꯏꯅ ꯆꯥꯅꯕ ꯍꯣꯠꯅꯕꯗ ꯃꯤꯅ ꯋꯥꯅ ꯐꯥꯖꯔꯤꯕꯒꯗꯨꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯕ ꯅꯠꯇꯦꯅꯦ꯫ ꯑꯗꯨꯅꯤ ꯈꯪꯗ꯭ꯔꯦ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤ ꯃꯤꯒꯤ ꯈꯟꯕꯤꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ, ꯑꯩꯒꯤꯗ ꯁꯣꯏꯗ꯭ꯔꯒ ꯂꯣꯏꯔꯦ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯃꯄꯥ, ꯍꯟꯗꯛꯇꯤ ꯈꯨꯔꯥ ꯀꯨꯜꯂꯅ ꯂꯧꯗꯨꯁꯨ ꯃꯈꯣꯏꯒꯤ ꯑꯍꯨꯝꯃꯛ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯎꯔꯣ ꯍꯥꯏꯌꯦ, ꯎꯔꯁꯤꯔꯣ? ꯌꯥꯏꯅꯦ, ꯎꯔꯁꯤ꯫ ꯎꯕ ꯀꯥꯟꯗ ꯋꯥꯔꯁꯨ ꯂꯣꯏꯈ꯭ꯔ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯁꯨꯈꯔ ꯀꯣꯝꯃꯅꯤ꯫ ꯐꯔꯦ, ꯑꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯉꯥꯏꯍꯥꯛ ꯃꯈꯣꯏꯗ ꯀꯣꯏꯊꯣꯛꯂꯨꯔꯒꯦ꯫ ꯑꯗꯨꯅ ꯐꯔꯅꯤ, ꯁꯣꯏꯗꯅ ꯇꯧꯔꯒꯦ ꯍꯥꯏꯕ ꯄꯥꯎꯗꯨꯃ ꯐꯥꯎꯗꯣꯛꯄꯤꯔꯨꯔꯣ, ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣ ꯈꯟꯅꯅꯅꯕ꯫ ꯍꯣꯏ, ꯅꯨꯃꯤꯗꯥꯡꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯒꯦ ꯍꯥꯏꯔꯤꯕꯅꯣ ꯅꯪꯕꯨ? ꯈꯪꯗꯦ, ꯁꯧꯒ꯭ꯔꯤꯔ ꯀꯔꯤꯅꯣ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯒꯦ, ꯕꯣꯔꯥ ꯑꯃ ꯍꯧꯔꯒꯦ, ꯅꯥꯀꯨꯞꯄꯤꯁꯨ ꯉꯔꯥꯡ ꯏꯃꯥꯅ ꯄꯤꯔꯝꯕꯒꯤ ꯂꯩꯈꯤꯕꯅꯤ꯫ ꯌꯥꯏꯅꯦ, ꯀꯨꯏꯔꯦꯗ ꯕꯣꯔꯥꯒ ꯆꯥꯗꯕ꯫ ꯑꯁ ꯊꯥꯏꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯣ ꯅꯨꯡꯁꯤꯕꯅꯤꯗ, ꯅꯈꯣꯏ ꯈꯨꯜꯗ ꯂꯥꯛꯇꯅ ꯀꯥꯡꯍꯧ ꯕꯣꯔꯥ ꯁꯤꯡꯖꯨꯒ ꯆꯥꯈꯤꯕ ꯃꯌꯥꯝꯗꯣ꯫ ꯊꯥꯏꯅꯗꯤ ꯌꯨꯝ ꯄꯥꯟꯕꯒꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏ ꯃꯥꯟꯗꯅ ꯎꯅꯕ ꯈꯨꯗꯤꯡꯒꯤ ꯆꯦꯜꯂꯁꯦꯅ, ꯍꯧꯖꯤꯛꯇꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯔꯝꯈ꯭ꯔꯦꯗ꯫ ꯅꯪꯒꯤꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯗꯒꯤ ꯌꯥꯝꯅ ꯋꯥꯔꯦ ꯁꯤꯅꯤꯅꯦ ꯍꯥꯏꯅꯤꯡꯂꯤꯕꯁꯦ꯫ ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯗ, ꯐꯅ ꯏꯅꯥꯛ ꯈꯨꯟꯒꯦꯔꯥ ꯂꯥꯏꯔꯒꯦꯔꯥ, ꯃꯧ ꯑꯃꯒꯤ ꯊꯧꯗꯥꯡꯗꯨꯒ ꯂꯩꯁꯥꯔꯤꯉꯩꯒꯗꯤ ꯃꯥꯟꯅꯗꯦꯗꯅ, ꯑꯗꯨꯒꯤ ꯋꯥꯅꯤ꯫ ꯈꯣꯡꯅꯦꯝ ꯈꯣꯏ ꯊꯥꯗꯨꯅ ꯉꯥ ꯐꯥꯔꯤ꯫ ꯃꯈꯣꯏꯅ ꯉꯥ ꯐꯥꯔꯤꯕ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯗꯨꯗ ꯀꯕꯣꯛꯂꯩ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯃꯧ ꯅꯍꯥ ꯂꯂꯣꯟꯕꯤ ꯑꯃꯁꯨ ꯉꯥ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯒꯤ ꯇꯥꯗꯁꯤꯗꯤ ꯉꯥꯕꯨ ꯏꯐꯥ ꯐꯥꯗ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯇꯨꯡꯒꯣꯜꯁꯤ ꯏꯍꯥꯡ ꯍꯥꯡꯅ ꯎꯏꯗ꯫ ꯑꯩꯕꯨꯔꯥ? ꯍꯣꯏ, ꯉꯥꯒꯗꯤ ꯑꯃꯠꯇꯕꯨ ꯐꯥꯗ꯭ꯔꯦꯗ, ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ, ꯍꯟꯗꯛ ꯃꯔꯛꯁꯤ ꯉꯥ ꯏꯔꯛꯂꯛꯇꯕ꯫ ꯑꯗꯨꯅꯔ ꯈꯪꯗꯦꯅꯦ, ꯑꯇꯣꯞꯄ ꯈꯣꯏ ꯆꯣꯞꯂꯤꯕꯁꯤꯡꯁꯤꯗꯁꯨ ꯉꯥ ꯌꯥꯝꯅ ꯑꯝꯇ ꯌꯥꯎꯍꯧꯗꯦ꯫ ꯕꯦꯝꯃ, ꯉꯥ ꯂꯩꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯅꯪꯅ ꯂꯩꯒꯦ ꯍꯥꯏꯔꯕꯨꯗꯤ ꯑꯩ ꯄꯤꯒꯦ, ꯑꯗꯣ ꯉꯥꯁꯦ ꯂꯂꯣꯟꯕꯤꯅ ꯑꯌꯥꯝꯕ ꯂꯣꯏꯅ ꯍꯦꯛ ꯂꯧꯕꯅꯤ꯫ ꯑꯩꯁꯨ ꯂꯂꯣꯟꯕꯤꯅꯤ ꯇꯥꯗ, ꯃꯥꯟꯗ꯭ꯔꯕ꯭ꯔꯣ ꯑꯩꯕꯣ? ꯍꯥꯟꯅꯗꯤ ꯉꯥ ꯊꯥꯕ ꯂꯥꯛꯄꯁꯤꯡꯗꯒꯤ ꯂꯧꯗꯅ ꯌꯣꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯂꯧꯗꯨꯅ ꯌꯣꯜꯂꯕꯗꯤ ꯍꯦꯟꯅ ꯇꯣꯡꯉꯦ ꯍꯥꯏꯕꯗꯒꯤ
ꯁꯤꯗꯒꯤ ꯑꯣꯏꯅ ꯇꯦꯛꯄ ꯂꯥꯛꯂꯕꯅꯤ꯫ ꯍꯩꯃ, ꯏꯆꯜꯁꯨ ꯂꯂꯣꯟꯕꯤ ꯑꯣꯏꯔꯦ꯫ ꯅꯍꯥꯟ ꯃꯈꯩ ꯂꯂꯣꯟꯕꯤꯅꯤꯅ ꯂꯥꯛꯂꯤꯕꯁꯤꯡꯁꯤꯗꯤ ꯍꯅꯨ ꯍꯅꯥ ꯉꯥꯛꯇꯅꯤꯗꯣ꯫ ꯑꯗꯨꯗ ꯑꯩꯗꯤ ꯅꯪꯁꯦ ꯆꯨꯝꯅ ꯁꯨꯝ ꯉꯥ ꯂꯩꯕ ꯂꯥꯛꯄ ꯃꯥꯜꯂꯨꯔꯦ꯫ ꯇꯥꯗ, ꯑꯍꯜ ꯑꯣꯏꯒꯦꯔꯥ ꯅꯍꯥ ꯑꯣꯏꯒꯦꯔꯥ ꯍꯤꯡꯅꯕ ꯆꯥꯗꯕꯗꯤ ꯌꯥꯗꯦꯗꯣ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯄꯥꯜ ꯊꯣꯛꯂꯛꯂꯕꯅꯤ꯫ ꯑꯗꯣ ꯅꯪꯗꯤ ꯅꯁꯛꯄꯨ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗ꯫ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗꯤ ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ? ꯑꯩꯒꯤ ꯄꯨꯔꯣꯏꯕꯗꯤ ꯌꯨ ꯊꯛꯄ ꯉꯥꯎꯕ, ꯈꯠꯅꯕ ꯍꯧꯕ ꯁꯤ ꯈꯛꯇꯅꯤ꯫ ꯑꯩꯅ ꯏꯆꯥ ꯌꯣꯛꯅꯕ ꯍꯣꯠꯅꯕꯗ ꯀꯥꯡꯂꯝ ꯆꯦꯟꯕ꯫ ꯄꯥꯝꯃꯨꯏꯗ, ꯃꯁꯛ ꯈꯨꯐꯖꯁꯤꯒ ꯑꯩ ꯑꯗꯨꯝ ꯂꯥꯏꯕꯛ ꯌꯦꯡꯍꯧꯔꯁꯤꯔ ꯀꯩꯅꯣ? ꯀꯩ ꯍꯥꯏꯕꯅꯣ ꯇꯥꯗ? ꯀꯩꯁꯨ ꯍꯥꯏꯗꯦꯗ, ꯁꯨꯝ ꯀꯩꯅꯣꯝꯃ ꯈꯜꯂꯝꯕ꯫ ꯑꯗꯣ ꯉꯁꯤꯗꯤ ꯉꯥꯁꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ꯫ ꯍꯌꯦꯡꯗꯤ ꯂꯧꯕ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ? ꯂꯥꯛꯀꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯤꯗꯒꯤ ꯑꯣꯏꯅ ꯂꯧꯔꯒꯦꯅ ꯍꯥꯏꯅꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯂꯥꯛꯇꯣꯏꯅꯤ꯫ ꯍꯌꯦꯡꯗꯤ ꯑꯩꯅ ꯐꯥꯕ ꯉꯥ ꯃꯈꯩ ꯀꯅꯥꯝꯇꯗ ꯄꯤꯊꯣꯛꯑꯝꯃꯔꯣꯏ꯫ ꯏꯆꯜꯒꯤ ꯁꯣꯏꯗꯅ ꯈꯥꯛꯂꯝꯂꯒꯦꯀꯣ꯫ ꯍꯣꯏ ꯇꯥꯗ, ꯑꯗꯨꯗꯤ ꯑꯩ ꯑꯇꯣꯞꯄꯁꯤꯡꯁꯦ ꯑꯃꯨꯛ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯑꯁ, ꯃꯁꯤꯃꯗꯤ ꯐꯖꯩꯕꯣ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯂꯧꯗꯕꯤꯗ ꯑꯁꯤ ꯑꯣꯏꯅ ꯂꯧꯖꯔꯝꯃꯗꯤ ꯑꯩꯁꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯗꯕ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯃꯔꯣꯜ ꯑꯃ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯑꯩꯈꯣꯏ ꯑꯃ ꯃꯥꯟꯁꯤꯜꯂꯛꯄꯅꯦ꯫ ꯅꯥꯀꯜꯗ ꯈꯣꯏ ꯁꯣꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯇꯥꯎ, ꯅꯌꯥꯗ ꯍꯌꯤꯡ ꯆꯪꯉꯝꯃꯅꯤꯅꯦ꯫ ꯈꯣꯏ ꯈꯞꯄꯒ ꯑꯝꯇ ꯈꯪꯗꯈꯩ ꯌꯦꯡꯂꯤꯕꯗꯨꯕꯨ ꯅꯠꯇꯦ ꯃꯧ ꯅꯍꯥꯁꯤꯅ ꯅꯪꯒꯤ ꯊꯃꯣꯏꯗꯨ ꯄꯨꯈ꯭ꯔꯕ꯭ꯔꯣ? ꯏꯇꯥꯎ, ꯑꯁꯨꯛ ꯅꯧꯔꯤꯕꯤ ꯀꯦꯗꯅ ꯃꯧꯗꯨꯅ ꯂꯩꯖꯒꯗꯧ ꯃꯥꯅ ꯍꯤꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯜ ꯇꯥꯟ ꯉꯥ ꯂꯧꯕ ꯂꯥꯛꯄꯁꯤ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯄꯣꯛꯂꯤꯕꯤ꯫ ꯄꯣꯛꯂꯨꯅꯨ ꯄꯣꯛꯂꯨꯅꯨ, ꯏꯃꯨꯡ ꯀꯥꯏꯅꯕ ꯊꯕꯛꯅꯤꯀꯣ ꯃꯗꯨ ꯇꯧꯍꯩꯗꯦ꯫ ꯌꯨꯝꯒꯤ ꯅꯨꯄꯤꯅꯁꯨ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ꯫ ꯅꯥꯀꯜꯗꯒꯤꯁꯨ ꯁꯥꯃꯨꯅ, ꯑꯗꯣ ꯇꯥꯈꯣꯒꯦ, ꯅꯪꯕꯨ ꯏꯇꯩꯃꯗꯣ ꯋꯥꯈꯜꯒ ꯏꯅꯨꯡ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯗ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ? ꯃꯁꯛ ꯃꯆꯨ ꯑꯃ ꯏꯇꯧ ꯇꯧꯔꯦꯗ꯫ ꯇꯣ ꯑꯗꯨꯗꯅꯤ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯐꯖꯕꯤꯁꯤꯗ ꯌꯥ ꯀꯥꯕ ꯃꯈꯩ ꯌꯦꯡꯂꯤꯕꯁꯦ ꯅꯣꯡꯃꯇ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯀꯦꯗꯅ ꯅꯥꯟꯗꯅ ꯂꯩꯌꯨ ꯍꯥꯏꯕꯁꯦ ꯌꯥꯈꯤꯗ꯭ꯔꯕꯅꯤ꯫ ꯊꯕꯛ ꯂꯣꯏꯔꯒ ꯋꯥꯅ ꯌꯨꯝꯗ ꯍꯟꯖꯤꯟꯕꯗ ꯃꯥꯒꯤ ꯁꯟ ꯑꯅꯥꯕ ꯃꯥꯟꯕ ꯃꯁꯛꯁꯦ ꯍꯦꯛ ꯎꯕꯗꯕ ꯕꯤꯠꯁꯦ ꯂꯣꯏꯅ ꯍꯦꯛꯇ ꯇꯦꯛꯄ꯫ ꯑꯗꯨꯕꯨꯗꯤ ꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯉꯝꯅ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯀꯦꯕ ꯅꯥꯟꯕꯁꯦ ꯍꯦꯛꯇ ꯉꯝꯗꯕ ꯖꯥꯠꯅꯤꯅꯦ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯥ ꯑꯃꯗꯤ ꯍꯦꯃꯜꯂꯦ꯫ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯊꯕꯛ ꯈꯔꯁꯨ ꯀꯜꯂꯤ꯫ ꯑꯗꯨꯅꯅꯤꯗ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ꯫ ꯌꯨꯝ ꯄꯥꯜꯂꯕꯗꯤ ꯁꯦꯜꯅ ꯃꯔꯨꯅꯅꯦ꯫ ꯁꯥꯃꯨꯅ, ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯏꯇꯩꯃꯗꯣ ꯊꯕꯛꯇꯤ ꯐꯖꯅ ꯀꯜꯂꯤꯍꯦ꯫ ꯑꯩꯈꯣꯏ ꯈꯨꯜꯗꯗꯤ ꯃꯥꯗꯧꯅ ꯊꯕꯛ ꯀꯟꯕ ꯃꯧꯕꯨ ꯄꯥꯛꯅ ꯌꯥꯎꯔꯝꯃꯣꯏꯅꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗꯤ ꯀꯕꯣꯛꯂꯩꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯥ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯈꯣꯒꯦꯟꯁꯨ ꯀꯕꯣꯛꯂꯩꯗ ꯏꯔꯥꯡ ꯀꯟꯅ ꯇꯧꯔꯤ꯫ ꯈꯣꯡꯅꯦꯝꯁꯨ ꯀꯕꯣꯛꯂꯩꯗ ꯏꯔꯥꯡ ꯀꯟꯅ ꯇꯧꯔꯤ꯫ ꯑꯩꯗꯤ ꯅꯣꯡꯃꯒꯤ ꯅꯪ ꯎꯍꯧꯗ꯭ꯔꯗꯤ ꯆꯥꯛ ꯑꯝꯇ ꯆꯪꯉꯨ ꯌꯥꯗ꯭ꯔꯦꯗ꯫ ꯇꯥꯗꯅ ꯍꯦꯛ ꯉꯥꯡꯕꯁꯤꯃ ꯇꯥꯗꯅꯗꯕꯨ ꯎꯖꯅꯤꯡꯕꯒꯤ ꯋꯥꯅꯤ꯫ ꯌꯨꯝꯗꯒꯤꯗꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯑꯁ ꯈꯥꯡꯕꯒ ꯉꯝꯗ꯭ꯔ ꯄꯣꯠꯅꯤꯗ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯜꯂꯣꯗꯅ ꯑꯩꯈꯣꯏꯗꯔ ꯀꯩꯅꯣ ꯂꯩꯔꯁꯤ꯫ ꯇꯥꯗ ꯅꯪꯁꯤꯗꯤ ꯋꯥꯀꯥ ꯌꯥꯝ ꯉꯥꯡꯉꯤꯀꯣ꯫ ꯅꯈꯣꯏꯒꯤ ꯏꯅꯝꯃꯅꯒ ꯇꯥꯔꯗꯤ ꯍꯌꯦꯡ ꯃꯈꯩ ꯉꯥ ꯐꯥꯕ ꯊꯣꯛꯍꯜꯂꯛꯇꯗꯅ꯫ ꯀꯥꯏꯗꯩꯅꯣꯗ, ꯃꯥꯗꯤ ꯑꯩ ꯁꯦꯟꯅꯕ ꯀꯦꯕꯒꯤ ꯋꯥꯈꯜꯒ ꯂꯩꯕ ꯅꯠꯇꯦ꯫ ꯁꯦꯜ ꯈꯛꯇꯅꯤ ꯃꯥꯒꯤ ꯃꯃꯤꯠꯁꯤꯗ ꯎꯔꯤꯕꯁꯦ꯫ ꯏꯆꯦꯗꯣ ꯀꯔꯤꯃꯠꯇ ꯀꯦꯗꯕ꯭ꯔꯥ ꯍꯥꯏꯔꯤꯁꯦ? ꯀꯦꯗꯦꯗ, ꯑꯩꯅꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯈꯤꯇꯪ ꯅꯥꯟꯅ ꯐꯖꯅꯕ ꯀꯦꯅ ꯂꯩꯕꯗꯣ ꯄꯥꯝꯕ꯫ ꯑꯗꯨꯕꯨ ꯂꯣꯏꯔꯦ ꯃꯥꯗꯤ ꯈꯣꯡꯕꯤꯒꯗꯣ ꯇꯨꯔꯦꯟꯃꯨꯛ ꯂꯥꯎꯈꯩꯅꯤ ꯆꯦꯞꯈꯥꯏꯔꯤꯁꯦ꯫ ꯊꯕꯛ ꯀꯟꯖꯕꯒꯤ ꯑꯣꯏꯔꯝꯅꯤꯗ꯫ ꯑꯩꯈꯣꯏ ꯀꯕꯣꯛꯂꯩ ꯍꯣꯏꯁꯨ ꯊꯕꯛ ꯀꯜꯂꯒ ꯉꯥ ꯌꯣꯟꯕ ꯆꯠꯂꯁꯨ ꯀꯦꯔꯒ ꯆꯠꯂꯤꯁꯤꯗꯤ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ꯫ ꯑꯩꯈꯣꯏꯁꯨ ꯄꯥꯝꯕꯒꯤ ꯀꯦꯔꯤꯕ ꯍꯥꯏꯗꯨꯅꯤ ꯇꯥꯗ꯫ ꯑꯩꯅ ꯁꯨꯃꯥꯏꯅ ꯀꯦꯔꯒ ꯀꯣꯏꯆꯠꯀ ꯆꯠꯂꯤꯕꯁꯦ ꯃꯤꯅꯗꯤ ꯅꯣꯛꯅꯈ꯭ꯔ ꯄꯣꯠꯅꯤꯗ꯫ ꯏꯆꯜꯁꯤꯗꯤ ꯃꯋꯥ ꯑꯝꯇ ꯂꯧꯔꯨꯅꯨ, ꯀꯜꯂꯛꯇꯨꯅ ꯉꯥꯡꯅꯔꯤꯕꯅꯤ꯫ ꯅꯪꯒꯨꯝꯕꯤ ꯐꯖꯕꯤꯁꯦ ꯃꯈꯣꯏꯗꯤ ꯐꯪꯗ꯭ꯔꯕꯅꯤꯅ꯫ ꯑꯗꯣ ꯉꯥꯕꯨ ꯀꯌꯥꯝ ꯐꯥꯔꯒꯦ? ꯈꯔꯕꯨꯗꯤ ꯐꯥꯔꯦ꯫ ꯑꯩꯅ ꯅꯪꯒꯤ ꯈꯥꯛꯇꯨꯅ ꯑꯇꯣꯞꯄ ꯂꯂꯣꯟꯕꯤꯁꯤꯡꯗꯒ ꯑꯃꯠꯇ ꯄꯤꯗ꯭ꯔꯕꯅꯤ꯫ ꯑꯩꯁꯦ ꯇꯥꯗꯗꯒꯤ ꯉꯥ ꯂꯧꯕ ꯏꯀꯥꯏꯔꯕꯅꯤ꯫ ꯉꯔꯥꯡꯁꯨ ꯑꯃꯨꯛ ꯁꯣꯠꯂꯦꯗꯣ꯫ ꯑꯩꯁꯦ ꯍꯟꯗꯛꯁꯦ ꯁꯦꯜ ꯈꯔ ꯅꯥꯇꯩ ꯆꯥꯗꯕꯁꯤꯗ꯫ ꯉꯔꯥꯡꯒꯤꯗꯣ ꯑꯩꯅ ꯅꯪꯒꯤ ꯑꯉꯥꯡꯁꯨ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯗꯨꯅꯤ꯫ ꯃꯗꯨꯒꯤ ꯋꯥꯗꯣ ꯄꯜꯂꯛꯑꯅꯨꯀꯣ꯫ ꯇꯥꯗꯒꯨꯝꯕ ꯑꯐꯕ ꯃꯤꯒꯁꯦ ꯊꯦꯡꯅꯗꯕ ꯀꯨꯏꯔꯦꯗ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯁꯨꯃꯥꯏꯅ ꯏꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ, ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ꯫ ꯅꯪꯅꯕꯨ ꯌꯥꯔꯗꯤ ꯅꯪꯒꯤꯗꯃꯛ ꯅꯪꯅ ꯋꯥꯠꯂꯛꯄ ꯈꯨꯗꯤꯡ ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯂꯩꯔꯕꯅꯤ꯫ ꯇꯥꯗ ꯑꯩꯕꯨ ꯑꯉꯥꯎꯕꯤꯔꯣ? ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯇꯥꯗꯅ ꯏꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯄꯥꯡꯕꯤꯅꯨ ꯉꯝꯃꯣꯏ ꯀꯥꯏꯅꯒ ꯍꯥꯏꯗꯧꯔꯤꯅꯣ? ꯂꯩꯗꯅ ꯁꯨꯝ ꯑꯗꯨ ꯀꯕꯣꯛꯂꯩ, ꯅꯪꯕꯨ ꯑꯉꯥꯡ ꯀꯌꯥ ꯂꯩꯔꯒꯦꯅꯦ? ꯑꯅꯤꯗꯅꯤ꯫ ꯇꯥꯗꯒꯤꯗꯤ ꯀꯌꯥ ꯁꯨꯔꯒꯦ? ꯑꯩꯒꯤꯕꯨꯗꯤ 3ꯅꯤ꯫ ꯑꯗꯣ ꯑꯩꯒꯤ ꯋꯥꯗꯤ ꯅꯪꯁꯦ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯣ ꯍꯥꯏꯁꯤꯗ ꯂꯩꯌꯦ꯫ ꯇꯥꯗ,
ꯃꯗꯨꯒꯤꯁꯨ ꯃꯇꯝꯗꯣ ꯂꯥꯛꯄ ꯑꯣꯏꯁꯅꯨ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯈꯔ ꯊꯨꯃꯜꯂꯦ ꯅꯪꯅꯕꯨ ꯃꯇꯝꯗꯣ ꯉꯥꯏꯌꯣ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯉꯥꯏꯒꯦꯗ ꯑꯩꯗꯤ ꯍꯣ ꯉꯥꯏꯌꯣ ꯉꯥꯏꯌꯣ ꯉꯥꯏꯕꯕꯨ ꯀꯜꯂꯗꯤ ꯁꯣꯏꯗꯅ ꯐꯪꯉꯦ ꯍꯥꯏꯅꯕ ꯑꯃ ꯂꯩꯕꯅꯤꯀꯣ ꯑꯗꯣ ꯀꯕꯣꯛꯂꯩ ꯅꯣꯡꯇꯪ ꯃꯐꯝꯁꯤꯗ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯂꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤꯁꯨ ꯈꯔ ꯁꯥꯔꯨꯁꯤꯗꯅ ꯇꯥꯗ ꯍꯥꯏꯔꯛꯇꯦ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯅꯪ ꯎꯕꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯏ ꯅꯪꯒꯤ ꯐꯖꯕ ꯅꯁꯛꯇꯣ ꯍꯦꯛ ꯎꯕꯗ ꯂꯩꯔꯝꯕ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕꯒ ꯄꯨꯝꯁꯥꯏ ꯇꯥꯗ ꯑꯩꯁꯨꯅꯦ ꯌꯨꯝꯗꯒꯤ ꯐꯅ ꯁꯥꯎꯅꯤꯡꯅ ꯊꯣꯛꯂꯛꯂꯕꯁꯨ ꯇꯥꯗꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯈꯔ ꯍꯦꯛ ꯃꯐꯕꯒꯨꯝ ꯇꯧꯏꯗꯣ ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯑꯩ ꯑꯍꯤꯡ ꯑꯃꯇ ꯇꯨꯝꯕ ꯌꯥꯗꯧ ꯃꯥꯟꯗꯦꯗ ꯉꯁꯤꯗꯤ ꯍꯔꯥꯎꯃꯟꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯈꯣꯡꯅꯦꯝ ꯏꯟꯈꯠꯂꯛꯂꯤꯕ ꯄꯥꯈꯪ ꯃꯆꯥꯒꯨꯝ ꯐꯨꯡꯒꯥ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯤ ꯅꯨꯄꯥ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯅ ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯅ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ ꯀꯩꯅꯣ ꯅꯨꯄꯤ ꯅꯣꯛꯄꯁꯨ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯅꯪꯗꯧꯅ ꯑꯩꯁꯨ ꯁꯨꯛꯇꯣꯛꯂꯒ ꯁꯨꯝ ꯂꯩꯔꯣ ꯍꯥꯏꯔꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯣ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯅꯪꯁꯦ ꯅꯍꯥꯟ ꯃꯈꯩꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯑꯗꯨꯅꯅꯤ ꯄꯥꯈꯪ ꯃꯆꯥꯗꯧꯅ ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯅ ꯈꯣꯏ ꯁꯣꯛꯄ ꯆꯠꯄꯗꯅ ꯃꯔꯣꯜ ꯑꯃ ꯀꯦꯔꯗꯅ ꯅꯥꯜꯂꯗꯅ ꯆꯠꯂꯤꯕ ꯑꯩꯕꯨ ꯀꯦꯗ꯭ꯔꯗꯤ ꯅꯪꯗꯧꯅ ꯃꯣꯠꯂꯒ ꯊꯤꯔꯒ ꯑꯗꯨꯝ ꯂꯩꯌꯨ ꯍꯥꯏꯔꯣ ꯅꯪꯁꯨ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯈꯤꯇꯪꯗꯤ ꯅꯥꯟꯅ ꯈꯣꯠꯅ ꯂꯩꯕ ꯌꯥꯕꯅꯤ ꯃꯣꯠꯃꯜꯂꯦ ꯊꯤꯔꯤ ꯃꯊꯛꯇꯨꯗ ꯀꯥꯏꯗ ꯃꯣꯠꯂꯤꯕ ꯈꯨꯜꯁꯤꯗ ꯑꯩꯈꯣꯏꯗꯧꯅ ꯌꯦꯅꯈꯥ ꯂꯨꯈꯥ ꯁꯨꯃꯥꯡ ꯅꯥꯟꯕ ꯑꯩꯗꯧꯅ ꯆꯥꯛꯈꯨꯝ ꯀꯥ ꯅꯥꯟꯕ ꯀꯅꯥꯕꯨ ꯂꯩꯒꯦ ꯍꯥꯏꯁꯤꯕꯣ ꯌꯦꯅꯈꯥ ꯁꯨꯃꯥꯡ ꯀꯥꯗꯨꯗꯤ ꯅꯥꯟꯗ꯭ꯔꯁꯨ ꯌꯥꯏ ꯅꯃꯥꯏ ꯅꯁꯛꯇꯣ ꯊꯤꯃꯟꯗꯅ ꯑꯃꯣꯠꯄꯤ ꯃꯥꯜꯂꯦ ꯍꯥꯏꯕ ꯃꯤꯒꯤ ꯃꯥꯡꯗ ꯏꯀꯥꯏ ꯌꯦꯅꯈꯥ ꯂꯨꯈꯥ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯅꯥꯟꯕ ꯍꯥꯏꯕꯁꯦ ꯌꯨꯝꯕꯥꯜꯂꯣꯅꯤ ꯃꯥꯏ ꯅꯥꯜꯂꯒ ꯏꯁꯥ ꯃꯣꯠꯂꯗꯤ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯁꯛ ꯊꯤꯕ ꯐꯖꯕ ꯍꯥꯏꯕꯗꯨꯗꯤ ꯂꯥꯏꯅ ꯄꯨꯕꯅꯤ ꯑꯩꯁꯨ ꯊꯕꯛꯁꯤꯡꯁꯤꯅ ꯌꯥꯗꯗꯨꯅ ꯀꯦꯗ꯭ꯔꯕꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯏꯔꯨ ꯃꯥꯏꯊꯖꯗꯅ ꯑꯁꯨꯕ ꯑꯅꯥꯟꯕ ꯐꯤꯖꯣꯜ ꯁꯦꯠꯂꯤꯅ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯀꯔꯤꯃꯨꯛ ꯄꯥꯝꯂꯤꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯅꯪꯒꯤ ꯅꯁꯛꯁꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯁꯨ ꯉꯝꯗ꯭ꯔꯕ ꯈꯨꯂꯪ ꯑꯃꯨꯛ ꯆꯠꯀꯅꯤ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯑꯃꯨꯛ ꯂꯣꯏꯁꯤꯟꯒꯅꯤ ꯃꯌꯥꯝ ꯁꯤꯟꯅꯅꯕ ꯆꯦꯟꯕꯗ ꯏꯁꯥꯒꯤ ꯑꯣꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯝꯇ ꯇꯧꯗ꯭ꯔꯕꯅꯤ ꯃꯧ ꯑꯣꯏꯔꯤꯁꯦ ꯅꯪꯅ ꯇꯣꯞꯇꯗꯤ ꯅꯠꯇꯦꯗꯅ ꯑꯗꯨꯕꯨ ꯅꯪ ꯑꯗꯨꯃꯥꯏ ꯂꯣꯏꯅ ꯀꯅꯥꯁꯨ ꯊꯤꯗꯤꯌꯦ ꯄꯥꯟꯊꯣꯏ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨꯗ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯖꯩ ꯑꯗꯨꯕꯨ ꯀꯔꯤꯝꯇꯗꯤ ꯍꯥꯏꯔꯛꯇꯦ ꯐꯔꯦꯁꯦ ꯃꯄꯥ ꯆꯥꯛꯀ ꯆꯥꯅꯕ ꯇꯧꯔꯁꯤ ꯑꯉꯥꯡꯁꯤꯡꯗꯣ ꯍꯧꯗꯣꯛꯄꯤꯔꯣ ꯑꯩ ꯆꯥꯛ ꯊꯤꯔꯒꯦ ꯑꯩ ꯆꯥꯛ ꯆꯥꯔꯣꯏ ꯑꯉꯥꯡꯁꯤꯡꯗꯣ ꯍꯧꯗꯣꯛꯂꯒ ꯅꯪꯒ ꯆꯥꯃꯤꯟꯅꯔꯣ ꯀꯩꯗꯧꯔꯒꯦꯕ ꯍꯧꯖꯤꯛꯇ ꯆꯥꯛ ꯆꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯕꯣ ꯉꯁꯥꯏꯅ ꯍꯥꯏꯕꯁꯨ ꯅꯠꯇꯅ ꯉꯁꯥꯏ ꯈꯣꯏ ꯆꯣꯞꯄꯗ ꯀꯔꯤꯅꯣ ꯈꯔ ꯆꯥꯁꯤꯜꯂꯦ ꯑꯗꯨꯅ ꯆꯥꯔꯣ ꯃꯆꯥꯁꯤꯡꯒ ꯄꯨꯟꯅ ꯉꯁꯤꯗꯤ ꯈꯣꯡꯅꯦꯝ ꯑꯃꯗꯤ ꯀꯕꯣꯛꯂꯩ ꯃꯈꯣꯏ ꯑꯅꯤ ꯉꯥ ꯐꯥꯐꯝ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯎꯅꯗꯨꯅ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯔꯤ ꯈꯪꯗꯦꯗ ꯀꯕꯣꯛꯂꯩ ꯄꯨꯟꯁꯤꯁꯦ ꯑꯉꯛꯄꯅ ꯄꯤꯛ ꯊꯜꯂꯤ ꯁꯨꯃꯥꯏꯅ ꯐꯖꯈ꯭ꯔꯕꯤ ꯅꯪꯒꯤ ꯅꯥꯛꯇꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯐꯪꯈꯤꯅꯤ ꯍꯥꯏꯕꯁꯦ ꯃꯪꯗꯁꯨ ꯃꯪꯂꯨꯗꯦ ꯄꯨꯟꯁꯤ ꯍꯥꯏꯁꯤꯗꯤ ꯃꯈꯜ ꯃꯊꯦꯜꯅꯤ ꯊꯥꯏꯅ ꯑꯩꯅ ꯂꯩꯁꯥꯔꯤꯉꯩꯗ ꯑꯐꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯈꯤꯕꯗꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇꯅꯤ ꯂꯩꯔꯤꯕꯁꯤ ꯍꯥꯏꯒꯨꯝꯗꯅ ꯀꯕꯣꯛꯂꯩ ꯅꯪꯅ ꯂꯩꯁꯥꯔꯤꯉꯩꯗ ꯐꯖꯔꯝꯒꯗꯕꯗꯣ ꯈꯨꯜꯗꯨꯗ ꯀꯕꯣꯛꯂꯩ ꯍꯥꯏꯗꯅ ꯃꯃꯤꯡ ꯁꯦꯠ ꯀꯥꯏꯅ ꯆꯠꯂꯛꯏꯕꯅꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯉꯥꯌꯣꯟꯕꯤ ꯀꯕꯣꯛꯂꯩ ꯑꯣꯜꯂꯦꯗ ꯇꯥꯗ ꯏꯁꯥꯒꯁꯦ ꯉꯥꯍꯤꯡ ꯃꯅꯝꯕꯨ ꯆꯦꯜꯂꯕꯅꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯉꯥꯗ ꯄꯥꯏꯕꯗ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨꯅꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯈꯣꯏꯗ ꯆꯣꯞꯇꯅ ꯂꯩꯔꯕꯅꯤꯗ ꯑꯗꯣ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯏꯁꯥꯒꯤ ꯏꯔꯜ ꯇꯥꯟꯕꯕꯨ ꯀꯩꯗꯧꯏ ꯍꯥꯏꯒꯦ ꯑꯗꯨꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯕ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯥꯅ ꯐꯠꯃꯟꯗꯕꯁꯤꯗꯅꯦ ꯑꯩꯅ ꯌꯥꯝ ꯁꯥꯎꯅꯤꯡꯂꯤꯕꯁꯦ ꯃꯥꯒꯤ ꯌꯨ ꯊꯛꯄꯒꯤ ꯁꯤꯜꯕꯨ ꯄꯤꯒꯗ꯭ꯔꯥ ꯏꯁꯥꯒꯤ ꯃꯕꯨꯛ ꯊꯟꯅꯕꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯅꯪꯒꯤ ꯁꯦꯜ ꯁꯤꯜꯂꯛꯄ ꯗꯔꯀꯥꯔ ꯂꯩꯔꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯍꯦꯛ ꯍꯥꯏꯔꯣ ꯑꯩ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯑꯇꯣꯞꯄ ꯅꯠꯇ꯭ꯔꯦꯗꯅ ꯍꯣ ꯇꯥꯗ ꯄꯨꯛꯐꯥꯕꯧ ꯅꯪꯁꯦ ꯊꯥꯏꯅꯗꯒꯤ ꯑꯩꯒ ꯊꯦꯡꯅꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯗꯕꯅꯣꯕ ꯑꯩꯁꯨ ꯃꯗꯨꯒꯤ ꯅꯤꯡꯉꯝꯗꯕꯗꯣ ꯂꯩꯔꯤꯕꯅꯤꯅꯦ ꯑꯗꯣ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯁꯦ ꯍꯧꯖꯤꯛꯇꯤ ꯊꯦꯡꯅꯔꯦꯗꯅ ꯊꯦꯡꯂꯁꯨ ꯊꯦꯡꯅ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯗꯨ ꯇꯥꯗ ꯉꯁꯤꯗꯤ ꯑꯩꯒꯤ ꯐꯤ ꯑꯃꯅꯤꯗ ꯂꯩꯕꯤꯔꯝꯃꯨꯗꯅ ꯉꯥ ꯌꯣꯟꯕ ꯊꯣꯛꯄꯗ ꯏꯅꯤꯡꯉꯥꯏ ꯐꯤꯒ ꯑꯝꯇ ꯂꯩꯇ꯭ꯔꯦꯗ ꯂꯩꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯩꯅ ꯅꯍꯥꯟꯅ ꯍꯥꯏꯗ꯭ꯔꯣ ꯅꯪꯒꯤ ꯑꯋꯥꯠꯄꯈꯩ ꯂꯣꯏꯅ ꯍꯥꯏꯔꯛꯑꯣꯅ ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯣꯡꯃꯇꯒ ꯍꯥꯏꯔꯛꯇꯦꯅꯦ ꯃꯤꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯈꯟꯕꯗ ꯏꯀꯥꯏꯔꯤꯕ ꯑꯗꯨꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯕ ꯌꯥꯔꯤꯕꯦꯝ ꯑꯩ ꯁꯤꯕꯨ ꯃꯤꯇꯣꯞ ꯇꯧꯅ ꯑꯗꯣ ꯅꯪꯅ ꯀꯦꯕ ꯅꯥꯟꯕꯁꯦ ꯌꯥꯝ ꯐꯖꯩ ꯑꯩꯗꯤ ꯌꯥꯝ ꯉꯥꯎꯖꯩ ꯑꯗꯨꯅ ꯅꯪꯅ ꯀꯦꯅꯕ ꯄꯣꯠ ꯋꯥꯠꯂꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯎꯀꯣ ꯈꯤꯇꯪ ꯉꯥꯏꯔꯦ ꯍꯥꯏꯃꯟꯗꯅ ꯑꯩ ꯎꯕꯗ ꯆꯦꯟꯈꯤꯗꯧꯕ ꯂꯣꯏꯅꯔ ꯈꯪꯒꯅꯤ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯝ ꯄꯥꯝ
ꯅꯪꯒꯤꯗꯃꯛ ꯀꯌꯥꯝ ꯇꯧꯕ ꯉꯝꯕ ꯍꯥꯏꯕꯗꯨꯗꯤ ꯈꯣꯡꯅꯦꯝꯒꯤ ꯁꯦꯜ ꯃꯈꯩ ꯀꯕꯣꯛ ꯂꯩꯅ ꯑꯌꯥꯝꯕ ꯂꯣꯏꯅ ꯂꯧꯊꯣꯛꯄꯤꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯁꯦꯜ ꯄꯨꯁꯤꯜꯂꯛꯇꯕ ꯅꯨꯃꯤꯠ ꯐꯅ ꯌꯥꯝꯂꯛꯂꯤ ꯀꯩꯅꯣ ꯅꯨꯄꯥ ꯅꯪꯅ ꯍꯟꯗꯛ ꯁꯦꯜ ꯁꯨꯛꯄꯨ ꯄꯨꯔꯛꯇ꯭ꯔꯤꯕꯁꯤꯕꯣ ꯃꯔꯨꯞꯁꯨ ꯌꯧꯁꯤꯜꯂꯛꯂꯤ ꯑꯉꯥꯡꯁꯤꯡꯁꯤꯒ ꯂꯧꯒꯤ ꯑꯃꯨꯛ ꯃꯇꯝ ꯌꯧꯔꯛꯂꯅꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯅꯨꯄꯤ ꯑꯩꯁꯨ ꯍꯣꯠꯅꯔꯤꯗꯅ ꯈꯣꯏ ꯆꯣꯞꯄꯗꯨ ꯉꯥ ꯊꯨꯗ꯭ꯔꯤꯗꯨꯅꯅꯤ ꯃꯤ ꯑꯇꯩꯗꯤ ꯂꯣꯏꯅ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯅꯩ ꯑꯗꯨꯒ ꯅꯪꯒꯤꯅ ꯊꯨꯗ꯭ꯔꯤꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯅꯨꯄꯤ ꯉꯥ ꯐꯥꯗꯕꯁꯨ ꯀꯩꯒꯤꯅꯣꯌꯦ ꯑꯩꯉꯣꯟꯗ ꯅꯪꯅ ꯇꯧꯕ ꯊꯕꯛꯅꯤꯅ ꯅꯪꯉꯣꯟꯗ ꯍꯪꯕ ꯇꯥꯕ ꯅꯠꯇꯦ ꯅꯨꯄꯥ ꯅꯪꯅ ꯍꯟꯗꯛ ꯇꯧꯔꯛꯏꯁꯤꯕꯨ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯌꯨꯝ ꯄꯥꯟꯗꯣꯏꯅꯣ ꯅꯪꯒꯤꯁꯤꯗꯤ ꯑꯩꯅ ꯁꯦꯜ ꯄꯨꯁꯤꯜꯂꯛꯏ ꯀꯩ ꯍꯔꯥꯎꯒꯦ ꯍꯥꯏꯕ ꯄꯨꯁꯤꯜꯂꯛꯇ꯭ꯔꯒꯅ ꯁꯥꯎꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯑꯩꯁꯨ ꯇꯥꯜꯂꯤꯁꯤꯗꯤ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯩ ꯋꯥꯅꯤ ꯅꯪ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯅꯪꯉꯣꯟꯗ ꯅꯣꯡꯃꯇ ꯅꯇꯣꯝꯇ ꯏꯟꯊꯣꯛꯄ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯏꯟꯊꯣꯛꯄ꯭ꯔꯥ ꯏꯟꯊꯣꯛꯇꯕ꯭ꯔꯥ ꯁꯦꯜ ꯄꯨꯁꯤꯜꯂꯛꯏ ꯀꯩ ꯍꯔꯥꯎꯕ ꯄꯨꯁꯤꯜꯂꯛꯇ꯭ꯔꯒꯅ ꯁꯥꯎꯕ ꯃꯑꯣꯡꯗꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯣꯟꯅꯗꯕꯒꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁे ꯀꯣꯟꯅꯗ꯭ꯔꯗꯤ ꯀꯩꯅꯣ ꯈꯟꯅꯁꯤ ꯍꯥꯏꯕꯁꯤꯗ ꯅꯪ ꯀꯌꯥꯝ ꯁꯥꯎꯅꯤꯡꯒꯦꯕ ꯅꯪ ꯑꯁ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯛꯀꯅꯨꯕ ꯌꯨꯝꯗꯒ ꯑꯝꯇ ꯂꯩꯅꯤꯡꯗꯦꯀꯣ ꯅꯁꯛꯃꯛꯅ ꯃꯩꯅꯨꯡꯗ ꯐꯨꯝꯕ ꯑꯂꯨ ꯀꯥꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯍꯦꯛ ꯇꯧꯕꯒ ꯐꯖꯕ ꯊꯤꯕ ꯑꯩ ꯊꯤꯔꯦꯅ ꯅꯪ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯕ ꯌꯥꯗꯧꯔꯤꯕ꯭ꯔꯥ ꯊꯤꯕ ꯌꯥꯗ꯭ꯔꯁꯨ ꯅꯁꯛꯇꯨ ꯎꯅꯤ ꯈꯟꯕꯗ ꯌꯨꯝꯗꯒ ꯑꯝꯇ ꯍꯟꯖꯤꯟꯅꯤꯡꯗ꯭ꯔꯦ ꯑꯗꯨꯅꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯨꯄꯥ ꯅꯪꯁꯦ ꯄꯨꯔꯥ ꯃꯑꯣꯡ ꯑꯃ ꯇꯧꯔꯤ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯅꯪꯒꯤ ꯅꯑꯣꯡꯁꯦ ꯑꯩꯅ ꯃꯑꯣꯡ ꯑꯃ ꯇꯧꯔꯤꯁꯤꯒꯤ ꯃꯔꯝꯅꯦ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤ ꯅꯁꯛꯇꯣ ꯊꯤꯃꯜꯂꯤ ꯑꯩ ꯁꯨꯛꯎ ꯎꯅꯤꯡꯗ꯭ꯔꯦ ꯑꯁꯨꯛ ꯋꯥꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯔꯤꯕꯁꯦ ꯅꯣꯡꯃꯇ ꯅꯨꯡꯁꯤꯕ ꯄꯥꯡꯒꯜ ꯊꯧꯅ ꯍꯥꯞꯄꯤꯕ ꯋꯥ ꯑꯝꯇ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯊꯤꯔꯦꯅ ꯑꯩꯁꯨ ꯀꯤꯗꯨꯅ ꯂꯩꯔꯒ ꯊꯕꯛ ꯑꯝꯇ ꯁꯨꯗꯅ ꯂꯩꯔꯗꯤ ꯌꯥꯔꯕ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯥ ꯁꯨꯔꯔꯣꯏ ꯊꯕꯛ ꯑꯝꯇ ꯌꯥꯔꯕ꯭ꯔꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯀꯦꯔꯒ ꯅꯥꯜꯂꯒ ꯊꯕꯛꯁꯨ ꯂꯣꯏ ꯁꯨꯅꯩ ꯀꯦꯔꯗꯤ ꯊꯕꯛ ꯁꯨꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ ꯂꯧ ꯀꯨꯝꯕꯗ ꯃꯥꯏ ꯉꯧꯅꯕ ꯊꯥꯔꯒ ꯆꯤꯝꯕꯥꯜ ꯉꯥꯡꯁꯪ ꯁꯪꯗꯅ ꯄꯤꯁꯨꯝ ꯌꯦꯛꯇꯅ ꯃꯤꯠ ꯌꯦꯛꯇꯅ ꯀꯨꯝꯃꯣ ꯍꯥꯏꯔꯣ ꯃꯇꯥꯡ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯅꯣꯡꯉꯥꯟꯕꯗꯒꯤ ꯂꯧꯕꯨꯛ ꯆꯠꯂꯅꯤ ꯅꯨꯃꯤꯠ ꯇꯥꯔꯒ ꯀꯥꯔꯛꯀꯅꯤ ꯃꯁꯤꯗꯤ ꯑꯩꯅ ꯀꯦꯔꯤꯁꯤ ꯀꯔꯝ ꯀꯥꯟꯗ ꯑꯗꯨ ꯑꯗꯥ ꯑꯩ ꯈꯪꯗꯦ ꯑꯩꯅ ꯍꯩꯅꯗ꯭ꯔꯗꯤ ꯍꯩꯅꯗ꯭ꯔꯦ ꯌꯥꯝ ꯍꯩꯅꯗ꯭ꯔꯒꯅꯅꯦ ꯍꯩꯅꯗꯧꯕ ꯃꯃꯥꯏ ꯀꯦꯕꯤ ꯐꯖꯕ ꯐꯤꯖꯣꯜꯗ ꯁꯦꯠꯄꯤ ꯑꯃ ꯊꯤꯕꯤꯔꯣ ꯑꯗꯨꯒꯅꯦ ꯀꯔꯝꯕ ꯌꯨꯝꯕꯥꯟꯗ ꯄꯥꯟꯒꯦ ꯌꯦꯡꯉꯣ ꯀꯔꯤ ꯊꯣꯛꯏꯅ ꯉꯥꯡꯉꯤꯅꯣ ꯈꯪꯗꯦꯅꯦ ꯁꯦꯜꯅ ꯍꯩꯀ꯭ꯔꯨ ꯃꯅꯥꯗ ꯌꯣꯝꯂꯒ ꯄꯨꯁꯤꯜꯂꯛꯑꯦ ꯐꯖꯕ ꯐꯤꯖꯣꯜ ꯁꯦꯠꯄꯗ ꯃꯥꯏ ꯀꯦꯅꯕ ꯂꯩꯕꯁꯦ ꯁꯦꯜ ꯆꯪꯉꯦ ꯍꯥꯏꯕꯁꯤ ꯈꯪꯗꯕ ꯄꯨꯁꯤꯜꯂꯛꯂꯤꯕ ꯈꯔꯁꯤꯅ ꯀꯣꯟꯅꯅꯕ ꯃꯤꯉꯣꯟꯗꯒꯤ ꯍꯪꯗꯅ ꯍꯤꯡꯅꯕ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯤꯕ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯈꯟꯗꯅ ꯑꯀꯤꯃꯧ ꯇꯧꯗꯅ ꯂꯩꯕ ꯌꯥꯕ ꯃꯇꯝ ꯉꯁꯤꯗꯤ ꯄꯥꯟꯊꯣꯏ ꯈꯨꯂꯪ ꯀꯨꯝꯂꯝꯗꯦ ꯌꯦꯅꯈꯥꯗ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯦ ꯇꯥꯟꯖꯥꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥꯒ ꯉꯥ ꯐꯥꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃꯒꯤ ꯅꯨꯄꯤ ꯂꯥꯛꯂꯝꯃꯤ ꯄꯥꯟꯊꯣꯏ ꯂꯩꯇꯕ ꯖꯥꯠꯂꯅꯤ ꯑꯣ ꯄꯥꯟꯊꯣꯏ ꯏꯆꯦ ꯁꯣꯝꯗ ꯂꯩꯌꯦ ꯀꯩ ꯍꯥꯏꯒꯦ ꯌꯦꯅꯈꯥꯗ ꯑꯗꯨꯝ ꯆꯪꯕꯤꯔꯛꯑꯣ ꯍꯩꯃ ꯋꯥꯏ ꯇꯩꯔꯥ ꯅꯪꯕꯣ ꯉꯁꯤꯗꯤ ꯈꯨꯂꯪ ꯆꯠꯇ꯭ꯔꯕ꯭ꯔꯣ ꯍꯣꯏ ꯏꯆꯦ ꯆꯠꯇ꯭ꯔꯦ ꯂꯧ ꯂꯤꯡꯕ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯈꯨꯂꯪ ꯀꯣꯝꯃꯦꯗ ꯍꯧꯖꯤꯛꯇꯤ ꯌꯦꯅꯈꯥꯁꯤꯁꯨ ꯋꯥꯏ ꯇꯩꯗꯕ ꯅꯣꯡ ꯅꯤꯅꯤ ꯁꯨꯔꯦꯅ ꯇꯩꯔꯝꯃꯤꯅꯤ ꯑꯁ ꯅꯪꯒꯤ ꯌꯦꯅꯈꯥꯁꯤꯗꯤ ꯑꯩꯒꯤ ꯆꯥꯛꯈꯨꯝꯗꯒꯤꯕꯨ ꯍꯦꯟꯅ ꯅꯥꯜꯂꯤꯅꯦ ꯏꯕꯨ ꯏꯀꯥꯏꯔꯦꯗ ꯅꯪꯒꯤꯁꯤꯗꯤ ꯎꯕꯗ ꯁꯤ ꯐꯥꯎꯗꯅ ꯏꯆꯦ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯃꯨꯛ ꯇꯣꯏꯕ ꯅꯥꯟꯗ꯭ꯔꯦꯒ ꯃꯣꯠꯂꯦꯒ ꯉꯥꯡꯈꯤꯕꯁꯤꯅ ꯅꯪꯒꯤ ꯅꯨꯄꯥ ꯍꯥꯏꯔꯒ ꯏꯆꯦꯁꯦ ꯅꯪꯉꯣꯟꯗ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯄꯥꯎ ꯑꯃ ꯅꯈꯣꯏ ꯇꯥꯗꯅ ꯏꯇꯠ ꯇꯠꯇꯅ ꯇꯝꯃꯦꯕ ꯑꯩꯉꯣꯟꯗ ꯑꯗꯣ ꯇꯝꯒꯦꯅ ꯂꯥꯛꯏꯕꯅꯦ ꯀꯩ ꯄꯥꯎꯅꯣ ꯏꯆꯦ ꯃꯥ ꯀꯩꯗꯧꯔꯒꯦ ꯍꯣꯏ ꯏꯕꯦꯝꯃ ꯈꯣꯡꯅꯦꯝꯗꯣ ꯉꯥꯌꯣꯟꯕꯤ ꯃꯧ ꯅꯍꯥ ꯑꯃꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯗꯅ ꯆꯥꯃꯤꯟꯅꯗꯅ ꯂꯩꯔ ꯃꯥꯜꯂꯦꯅꯦ ꯃꯥꯅ ꯐꯥꯕ ꯉꯥ ꯃꯈꯩꯒꯁꯦ ꯁꯦꯜ ꯂꯧꯗꯅ ꯂꯦꯝꯅ ꯄꯤꯊꯣꯛꯇꯨꯅ ꯌꯣꯜꯍꯜꯂꯦ ꯍꯥꯏꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯆꯦ ꯃꯥꯃꯛꯅꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯒꯗ꯭ꯔꯅꯦ ꯏꯆꯦꯅ ꯍꯥꯏꯔꯤꯕꯁꯦ ꯊꯥꯖꯗ꯭ꯔꯒꯅ ꯅꯪꯅ ꯅꯣꯡꯃ ꯆꯠꯇꯨꯅ ꯂꯣꯟꯅ ꯌꯦꯡꯒꯦꯁꯤ ꯌꯦꯡꯉꯣ ꯍꯥꯏꯌꯦ ꯅꯈꯣꯏ ꯇꯥꯗꯅ ꯅꯨꯡꯉꯥꯏꯇꯗꯅꯅꯦ ꯅꯪꯕꯨ ꯄꯥꯎꯁꯤ ꯇꯝꯂꯛꯂꯤꯕꯅꯦ ꯑꯩꯅ ꯑꯗꯨꯅ ꯑꯣꯏꯕ ꯇꯥꯏ ꯍꯟꯗꯛꯇꯤ ꯃꯥꯅ ꯌꯨꯝꯗꯒ ꯁꯦꯜ ꯄꯨꯁꯤꯜꯂꯛꯇ꯭ꯔꯤꯕꯁꯦ ꯁꯣꯝꯗꯅ ꯃꯔꯨꯞꯀꯤ ꯑꯗꯒꯤ ꯆꯥꯅ ꯊꯛꯅꯕꯒꯤ ꯑꯩꯅ ꯂꯣꯏꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯦ ꯑꯗꯨꯅꯤꯅꯦ ꯅꯨꯄꯥ ꯃꯈꯣꯏꯁꯦ ꯐꯠꯈꯤꯗ꯭ꯔꯦ ꯀꯔꯤꯕꯨ ꯄꯥꯝꯂꯤꯕꯅꯣꯈꯪꯗꯦ ꯅꯪꯁꯦ ꯌꯦꯅꯈꯥ ꯂꯨꯈꯥ ꯅꯥꯟꯅꯕ ꯁꯦꯡꯗꯨꯅ ꯂꯧ ꯀꯨꯝꯗꯨꯅ ꯁꯦꯜ ꯇꯥꯜꯂꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯀꯦꯗꯅ ꯅꯥꯟꯗꯅ ꯂꯩꯔꯣ ꯅꯨꯄꯤꯗꯣ ꯃꯁꯛ ꯀꯌꯥꯝ ꯐꯖꯩ ꯍꯥꯏꯅꯦ ꯑꯁ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ ꯑꯗꯨꯃꯥꯏꯅ ꯎꯪꯗꯅ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ ꯈꯠꯁꯨ ꯈꯠꯅꯔꯨꯅꯨ ꯀꯣꯛ ꯄꯨꯁꯤꯜꯂꯛꯂꯕꯗꯤ ꯅꯪꯗꯅꯤ ꯃꯥꯡꯖꯒꯗꯕ ꯑꯗꯨꯒꯤ ꯁꯔꯨꯛ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯎ ꯅꯤꯡꯊꯤꯅ ꯏꯆꯦ ꯉꯥꯡꯅꯕ ꯀꯩꯁꯨ ꯌꯥꯔꯣꯏ ꯃꯥꯅ ꯄꯥꯝꯕ ꯑꯗꯨꯝ ꯇꯧꯁꯅꯨ ꯍꯩ ꯃꯗꯨ ꯌꯥꯗꯦ ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯔꯤꯌꯦ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯇꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯦꯛ ꯄꯨꯁꯤꯜꯂꯛꯂꯕ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕ ꯂꯣꯏꯔꯗꯕꯅꯤ ꯏꯆꯦ ꯀꯩꯅꯣ ꯃꯥꯅ ꯈꯜꯂꯤꯁꯤꯕꯣ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ
ꯏꯆꯥ ꯑꯍꯨꯝ ꯂꯩꯔꯕ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯕ ꯃꯇꯝ ꯂꯥꯕ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯋꯥꯈꯜ ꯇꯥꯎ ꯅꯪꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯅꯆꯥꯁꯤꯡꯒꯤ ꯈꯜꯂꯒ ꯅꯈꯣꯏ ꯐꯠꯇꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯪꯗꯁꯨ ꯃꯪꯂꯨꯗꯦ ꯁꯤꯅꯤꯅꯦ ꯅꯨꯄꯥ ꯍꯥꯏꯔꯤꯕꯁꯤ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯑꯣꯏꯔꯝꯂꯕꯗꯤ ꯌꯨꯝꯗꯒ ꯂꯩꯕ ꯌꯥꯔꯔꯣꯏꯅꯦ ꯅꯍꯥꯛꯅ ꯇꯥꯟꯊꯣꯔꯛꯑꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯨꯄꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯔꯕꯅꯤꯅ ꯏꯃꯨꯡꯁꯤ ꯀꯥꯏꯗꯅꯕ ꯁꯦꯟꯅꯕ ꯇꯥꯕꯅꯤ ꯉꯁꯤꯁꯨ ꯈꯣꯡꯅꯦꯝꯒꯤ ꯈꯣꯏ ꯆꯣꯐꯝꯗ ꯀꯕꯣꯛꯂꯩ ꯂꯥꯛꯇꯨꯅ ꯐꯝꯂꯤ ꯀꯩꯗꯧꯔꯦ ꯀꯕꯣꯛꯂꯩ ꯎꯡꯗꯨꯅ ꯐꯝꯂꯤꯕꯅꯤ ꯀꯅꯥꯒ ꯀꯔꯤ ꯍꯥꯏꯅꯔꯛꯑꯒꯦ ꯇꯥꯗ ꯅꯨꯄꯥ ꯐꯠꯇꯕꯗ ꯌꯨꯝ ꯄꯥꯜꯂꯨꯕꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯏꯆꯦ ꯑꯃꯗꯒꯤ ꯁꯦꯜ ꯇꯞꯇꯥꯏ ꯄꯨꯁꯤꯟꯗꯨꯅ ꯌꯨ ꯊꯛꯂꯒ ꯂꯩꯔꯝꯃꯤ ꯁꯦꯜꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯄꯤꯔꯛꯇ꯭ꯔꯕꯗꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯍꯥꯏꯍꯧꯔꯤꯕꯅꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯗ ꯀꯣꯛ ꯆꯠꯈ꯭ꯔꯁꯤꯗꯅ ꯀꯩ ꯀꯥꯏꯒꯦ ꯑꯗꯨꯅ ꯐꯔꯠꯇ꯭ꯔꯅꯦ ꯐꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯅꯪꯒꯤ ꯐꯅꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯃꯔꯝꯗꯤ ꯑꯩꯁꯦ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯁ ꯋꯥꯔꯤꯒꯗꯤ ꯑꯗꯨ ꯇꯥꯗ ꯅꯪ ꯑꯩꯉꯣꯟꯗ ꯁꯦꯜ ꯈꯔ ꯊꯥꯡꯕꯤꯒꯦꯔꯣ ꯑꯩ ꯌꯥꯝ ꯊꯨꯅ ꯑꯃꯨꯛ ꯁꯤꯡꯉꯛꯀꯦꯕ ꯑꯩꯉꯣꯟꯗꯒꯤ ꯂꯧꯕ ꯁꯦꯜꯕꯨ ꯑꯃꯨꯛ ꯁꯤꯡꯉꯛꯀꯦꯕ ꯅꯪꯁꯤꯗꯤꯅꯦ ꯑꯩꯁꯦ ꯃꯤꯇꯣꯞ ꯑꯣꯏꯅ ꯈꯟꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯂꯧꯃꯟꯗꯅ ꯏꯀꯥꯏꯔꯕ ꯑꯗꯨꯅꯅꯤ ꯁꯨꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯧꯁꯤꯜꯂꯛꯂꯕꯅꯤꯅ ꯁꯤꯡꯒꯦ ꯑꯃꯨꯛ ꯍꯥꯏꯔꯤꯅꯤ ꯀꯩꯅꯣ ꯑꯩꯉꯣꯟꯗꯒꯤ ꯂꯧꯗ꯭ꯔꯗꯤ ꯅꯪ ꯀꯅꯥꯗꯒꯤ ꯂꯧꯒꯦ ꯍꯥꯏꯅꯣ ꯕꯦꯝꯃ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯩ ꯂꯩꯔꯁꯤꯗꯤ ꯇꯥꯗ ꯅꯪꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯃꯣꯏꯒꯁꯦ ꯄꯨꯛꯄꯦꯟ ꯄꯦꯜꯂꯤ ꯑꯗꯨꯒꯨꯝꯕ ꯋꯥꯒ ꯇꯥꯈꯤꯗꯕ ꯀꯨꯏꯔꯦꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯇꯥꯍꯟꯗꯣꯏꯅꯤ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯨꯗꯤ ꯌꯥꯗꯦ ꯑꯣ ꯉꯥꯏꯕ ꯉꯝꯗꯕꯗꯣ ꯈꯤꯠ ꯇꯧꯔꯛꯑꯅꯨ ꯑꯗꯨꯒꯤꯁꯨ ꯃꯇꯝ ꯁꯣꯏꯗꯅ ꯂꯥꯛꯑꯗꯕꯅꯤ ꯏꯕꯨꯡꯉꯣ ꯉꯝꯗ꯭ꯔꯦ ꯅꯪ ꯉꯥꯏꯔꯤꯉꯩꯗ ꯑꯩꯗꯤ ꯍꯅꯨꯔꯛꯄꯅ ꯍꯥꯜꯂꯅꯤ ꯃꯤꯄꯥꯏꯔꯦ ꯏꯕꯦꯝꯃ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯑꯗꯣ ꯉꯥ ꯌꯥꯝ ꯊꯨꯗ꯭ꯔꯕ꯭ꯔꯥ ꯉꯁꯤꯗꯤ ꯌꯥꯝꯗꯕꯗꯧꯅ ꯇꯧꯏꯗ ꯂꯩꯗ ꯑꯩꯅ ꯁꯣꯝꯗ ꯊꯝꯖꯤꯜꯂꯤꯅꯤ ꯃꯤꯅ ꯂꯧꯒꯦ ꯍꯥꯏꯔꯒ ꯄꯤꯗꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯂꯥꯛꯂꯒ ꯄꯤꯊꯣꯛꯂꯒꯦ ꯍꯥꯏꯗꯅ ꯉꯥꯁꯤꯅ ꯅꯪꯅ ꯁꯨꯝ ꯁꯦꯜ ꯂꯧꯗꯅ ꯄꯤꯔꯒ ꯂꯩꯔꯤ ꯌꯨꯝꯗꯕꯨ ꯏꯅꯝꯃꯅ ꯁꯥꯎꯕꯅ ꯂꯣꯏꯔꯝꯕꯅꯤ ꯑꯁ ꯍꯧꯖꯤꯛꯇꯤꯅꯦ ꯃꯥꯅ ꯁꯥꯎꯕꯒ ꯃꯋꯥ ꯂꯧꯗꯦꯗ ꯑꯩꯒꯤ ꯍꯥꯏꯕꯨ ꯅꯪꯒꯤ ꯁꯣꯏꯗ꯭ꯔꯒ ꯂꯣꯏꯔꯦ ꯇꯥꯗ ꯁꯤꯃ ꯑꯗꯣ ꯏꯆꯦꯅ ꯏꯁꯧ ꯂꯥꯡꯂꯗꯤ ꯇꯥꯗꯁꯨ ꯌꯨꯝꯗ ꯂꯩꯕ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯗꯅ ꯑꯗꯨꯕꯨꯗꯤ ꯀꯥꯏꯗ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯌꯨꯝꯗꯒ ꯑꯝꯇ ꯂꯩꯅꯤꯡꯗꯗꯅ ꯉꯥ ꯐꯥꯐꯝꯗꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯏꯁꯧꯅ ꯃꯔꯣꯜ ꯑꯃ ꯂꯥꯡꯂꯤꯕ ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯅꯣꯡꯃꯒꯤ ꯊꯤꯖꯤꯜꯂꯛꯏꯕ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯏꯅꯝꯃꯕꯨ ꯃꯁꯛ ꯌꯥꯝ ꯊꯤꯕ꯭ꯔꯅꯦ ꯊꯤꯈ꯭ꯔꯖꯥꯅꯤꯗ ꯕꯦꯝꯃ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯀꯥꯏꯅꯒ ꯅꯣꯡ ꯐꯥꯗꯣꯛ ꯃꯪꯗꯒ ꯎꯕꯗꯗꯤ ꯈꯪꯗꯅ ꯁꯤꯒꯦ ꯇꯧꯔꯤꯅꯤꯅꯦ ꯇꯥꯗꯒꯤꯁꯦ ꯑꯩꯉꯣꯟꯗ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕ ꯃꯥꯜꯂꯤꯀꯣ ꯅꯠꯇꯦꯗ ꯎꯔꯒ ꯁꯣꯏꯗꯅ ꯈꯪꯅꯤꯅꯦ ꯅꯪꯁꯨ ꯃꯁꯛꯇꯣ ꯂꯪꯀꯥꯒꯤ ꯔꯥꯕꯣꯟꯒꯤ ꯃꯆꯟꯅꯨꯄꯤ ꯃꯅꯥꯇꯣꯟ ꯁꯣꯏꯗꯠꯈꯤꯕꯗꯣ ꯑꯗꯨꯅꯤ ꯃꯥꯜꯂꯤꯁꯦ ꯐꯔꯦꯁꯦ ꯇꯥꯗ ꯑꯩꯁꯨ ꯆꯠꯂꯒꯦ ꯉꯥ ꯂꯩꯔꯦ ꯍꯥꯏꯗꯣ ꯄꯤꯔꯣꯗꯅ ꯉꯥꯒ ꯌꯣꯟꯕ ꯑꯝꯇ ꯅꯪꯍꯧꯗꯕ ꯇꯥꯔꯦ ꯏꯆꯦꯁꯦ ꯉꯥꯗꯨꯕꯨꯗꯤ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯐꯠ ꯍꯦꯛꯇ ꯆꯠꯀꯦ ꯍꯥꯏ ꯍꯌꯦꯡꯗꯤ ꯈꯔ ꯉꯟꯅ ꯂꯥꯛꯑꯣ ꯏꯅꯥꯛꯇ ꯈꯔ ꯀꯨꯏꯅ ꯂꯩꯅꯕ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩꯅ ꯍꯦꯟꯅ ꯂꯥꯛꯅꯤꯡꯉꯤꯅꯦ ꯑꯗꯨꯗꯅꯦ ꯅꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯅꯣꯛꯅꯈꯤꯅꯤ ꯈꯟꯕꯗꯒꯤ ꯂꯥꯛꯄꯗꯣ ꯉꯝꯗ꯭ꯔꯕ ꯃꯤꯒꯤ ꯋꯥꯕꯨ ꯃꯋꯥ ꯂꯧꯔꯨꯅꯨ ꯐꯖꯕꯤ ꯅꯪꯅ ꯑꯩꯒ ꯑꯣꯏꯅꯔꯗꯅ ꯋꯥꯔꯤ ꯁꯥꯕꯁꯤꯗ ꯀꯜꯂꯛꯇꯨꯅ ꯇꯧꯔꯤꯅꯤ ꯈꯟꯗꯣ ꯅꯣꯡꯃꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄ ꯑꯝꯇ ꯄꯤꯕꯤꯕ ꯅꯠꯇꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯨꯗ ꯃꯤꯅꯣꯛ ꯆꯥꯎꯕ ꯇꯥꯏꯕꯪ ꯄꯥꯜꯅꯤꯗꯅ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯏꯀꯥꯏꯒꯤ ꯊꯥꯗꯣꯛꯇꯨꯅ ꯍꯣꯠꯅꯔꯤꯕ ꯑꯩꯈꯣꯏꯁꯦ ꯃꯤꯅ ꯀꯔꯤꯝꯇ ꯐꯖꯅ ꯉꯥꯡꯅꯕ ꯅꯠꯇꯦꯗ ꯇꯥꯗ ꯀꯅꯥꯝꯇ ꯃꯋꯥ ꯂꯧꯔꯨꯅꯨ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕꯗꯣ ꯂꯣꯏꯅ ꯍꯦꯛ ꯇꯧꯔꯒ ꯑꯗꯨꯝ ꯂꯣꯏꯔꯦ ꯍꯣꯏ ꯑꯗꯨꯅꯕꯨ ꯂꯥꯞꯅ ꯂꯩꯅꯔꯁꯨ ꯌꯨꯝꯗ ꯃꯄꯨ ꯑꯃꯃꯝ ꯂꯩꯅꯔꯁꯨ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯑꯃꯠꯇ ꯑꯣꯏꯔꯤꯁꯤꯗꯤ ꯑꯗꯨꯅꯦ ꯑꯗꯣ ꯊꯥ ꯑꯅꯤꯁꯤꯗ ꯑꯩꯈꯣꯏꯅꯤꯁꯨ ꯆꯦꯟꯅꯕ ꯇꯧꯔꯁꯤꯀꯣ ꯍꯣꯏ ꯑꯗꯣ ꯑꯩꯒꯤ ꯂꯩꯐꯝꯕꯨ ꯂꯩꯖꯔꯗ꯭ꯔꯣ ꯂꯩꯐꯝꯒꯤ ꯋꯥꯕꯨ ꯀꯩꯅꯣ ꯑꯩꯒꯤ ꯌꯨꯝꯗꯣ ꯅꯪꯒꯤꯁꯨ ꯌꯨꯝꯅꯤ ꯄꯥꯟꯊꯣꯏ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯂꯤꯆꯠ ꯑꯗꯨ ꯈꯪꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯄꯨꯔꯣꯏꯕꯕꯨ ꯋꯥꯈꯜ ꯇꯥꯅꯕ ꯍꯣꯠꯅꯔꯒꯦ ꯈꯜꯂꯝꯃꯤ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄꯅꯤ ꯄꯥꯟꯊꯣꯏ ꯌꯥꯝꯅ ꯀꯦꯔꯗꯨꯅ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯈꯪꯉꯤꯅꯦ ꯀꯩꯅꯣ ꯇꯧꯔꯤꯗꯨꯅ ꯏꯁ ꯀꯦꯔꯗꯅꯒ ꯂꯩꯔꯝꯃꯤꯅꯦ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯉꯁꯤꯁꯤꯕꯣ ꯅꯨꯃꯤꯠꯁꯦ ꯂꯨꯈꯝ ꯂꯣꯝꯗꯒꯤꯒ ꯊꯣꯛꯈꯤꯕ꯭ꯔꯣ ꯀꯦꯔꯤꯅꯤ ꯀꯩꯅꯣ ꯑꯩꯁꯨ ꯅꯪꯅ ꯀꯦꯕ ꯌꯥꯝ ꯄꯥꯝꯖꯕꯗꯨꯗ ꯁꯤꯗꯒꯤꯗꯤ ꯀꯦꯔꯒ ꯁꯛ ꯐꯖꯅꯕꯗ ꯑꯗꯨꯝ ꯁꯦꯝꯃꯒ ꯂꯩꯔꯗꯕꯅꯤ ꯀꯦꯌꯨꯅ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯀꯦꯌꯨꯗ ꯍꯥꯏꯔꯤꯕꯗꯨꯅꯤ ꯅꯪꯅ ꯀꯦꯖꯗꯕꯒꯤ ꯍꯅꯨꯕꯤ ꯃꯥꯜꯂꯒ ꯂꯩꯖꯕꯅꯤ ꯀꯩꯅꯣ ꯀꯦꯔꯅꯤ ꯁꯤꯗꯒꯤꯗꯤ ꯀꯦꯔꯒ ꯑꯗꯨꯝ ꯂꯩꯔꯗꯕꯅꯤ ꯑꯗꯣ ꯑꯩꯅ ꯀꯦꯕꯁꯦ ꯐꯖꯕ꯭ꯔꯕ ꯐꯕꯨꯗꯤ ꯐꯖꯩ ꯑꯗꯨꯗ ꯅꯃꯥꯏꯗꯨꯅꯗꯤ ꯂꯩꯇꯥꯟ ꯃꯥꯜꯂꯕꯅꯤꯅ ꯂꯩꯕꯥꯛꯇ ꯁꯨꯅꯨ ꯍꯥꯏꯕ ꯈꯔꯗꯤ ꯃꯥꯜꯂꯤ ꯑꯁ ꯃꯄꯥꯟ ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯑꯗꯣ ꯍꯣꯔꯦꯟ ꯊꯕꯛ ꯍꯜꯂꯛꯄꯗ ꯆꯦꯡ ꯆꯔꯥ ꯋꯥꯟꯕꯤꯔꯛꯎꯀꯣ ꯅꯪ ꯑꯗꯨꯝ ꯋꯥꯠꯂꯧ ꯀꯩꯅꯣ ꯅꯪ ꯈꯨꯂꯪ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯆꯠꯂꯣꯏꯗ
ꯑꯁꯨꯛ ꯌꯥꯝꯅ ꯀꯦꯔꯒ ꯀꯃꯥꯏꯅ ꯈꯨꯂꯪ ꯆꯠꯇꯣꯏꯅꯣ? ꯅꯪꯅ ꯂꯩꯕꯥꯛꯇ ꯁꯨꯅꯨ ꯇꯩꯕ ꯃꯥꯜꯂꯦ ꯍꯥꯏꯗꯣ ꯑꯩꯅ ꯈꯨꯂꯪ ꯑꯗꯨꯝ ꯆꯠꯄꯁꯤꯗ ꯀꯨꯆꯨꯁꯦ ꯀꯥꯁꯤꯟꯕꯒꯤꯅꯤ. ꯍꯟꯗꯛꯇꯤ ꯏꯃꯨꯡꯗꯒꯤ ꯃꯄꯥꯜ ꯄꯥꯛꯅ ꯊꯣꯛꯇꯅ ꯀꯨꯆꯨ ꯁꯦꯝꯃꯗꯕꯅꯤ. ꯍꯤꯔꯥ, ꯅꯪꯒꯤꯗꯨꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗ. ꯀꯩꯒꯤ ꯅꯨꯡꯉꯥꯏꯇꯕꯅꯣ? ꯑꯀꯦꯕꯤ ꯃꯧ ꯀꯅꯥꯅ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯄꯥꯏꯗꯅ ꯊꯕꯛ ꯁꯨꯅꯒꯦ? ꯃꯄꯥ ꯍꯟꯖꯤꯜꯂꯛꯄꯗ ꯆꯦꯡ ꯋꯥꯟꯕꯤꯔꯛꯎꯀꯣ. ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯃꯤꯗꯥꯡ ꯑꯉꯥꯡꯁꯤꯡ ꯆꯔꯥ ꯍꯦꯟꯅꯅꯤ. ꯄꯦꯜꯂꯦꯗ. ꯑꯩ ꯈꯪꯗꯦ, ꯌꯦꯡꯉꯁꯤ. ꯌꯦꯡꯕ ꯌꯥꯔꯣꯏ. ꯉꯝꯅꯕ ꯎꯄꯥꯏ ꯇꯧꯔꯒ ꯄꯨꯔꯛꯀꯗꯕꯅꯤ. ꯑꯗꯨꯒꯅꯦ, ꯁꯦꯜ ꯈꯔꯒ ꯄꯤꯔꯛꯑꯣ. ꯑꯩꯒꯤ ꯐꯅꯦꯛ ꯐꯤ ꯑꯍꯟꯕ ꯈꯔꯁꯨ ꯂꯩꯒꯦ. ꯅꯨꯄꯤ, ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯍꯟꯗꯛ ꯃꯔꯛꯁꯤ ꯑꯩ ꯁꯦꯜ ꯂꯩꯇꯦ. ꯁꯦꯜ ꯌꯥꯝ ꯆꯤꯜꯂꯤ. ꯑꯗꯨꯅ ꯈꯔ ꯂꯩꯔꯒ ꯂꯩꯁꯤ. ꯉꯝꯃꯣꯏ. ꯅꯍꯥꯟ ꯃꯈꯩꯅ ꯑꯍꯟꯕ ꯁꯦꯠꯇꯦꯒ ꯁꯦꯠꯇꯦꯒ ꯑꯗꯨꯝ ꯉꯥꯡꯗꯨꯅ ꯂꯩꯔꯦ. ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯂꯩꯌꯣ ꯁꯦꯠꯀꯦ ꯍꯥꯏꯔꯒꯅ ꯁꯦꯜ ꯂꯩꯇꯦ ꯁꯤꯕꯨ ꯀꯩꯅꯣ? ꯑꯗꯣ ꯑꯩꯁꯨ ꯂꯩꯒꯦꯅ ꯍꯥꯏꯔꯤꯁꯤꯅꯤ. ꯑꯗꯨꯅꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤ. ꯑꯩ ꯀꯦꯕ ꯍꯧꯔꯕꯅꯤ. ꯁꯤꯗꯒꯤꯗꯤ ꯑꯩꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯄꯤꯗꯕ ꯌꯥꯔꯣꯏ. ꯅꯪꯅ ꯍꯥꯏꯕꯁꯨ ꯑꯩ ꯌꯥꯔꯕꯅꯤꯅ. ꯄꯦꯜꯂꯤ. ꯀꯔꯤ ꯅꯨꯡꯒꯤ ꯍꯥꯏꯖꯔꯕꯅꯣꯗꯣ ꯍꯦꯛ ꯌꯧ. ꯌꯥꯔꯤꯁꯦ. ꯑꯩ ꯆꯠꯄ ꯊꯦꯡꯈ꯭ꯔꯦ. ꯂꯣꯏꯁꯤꯜꯂꯒꯦ. ꯅꯪꯁꯨꯅꯦ, ꯆꯥꯛꯀ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯨꯔꯣ. ꯍꯣꯏ, ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯁꯤꯡꯗꯨꯗꯤ ꯅꯪ ꯇꯧꯗꯕ ꯌꯥꯔꯣꯏꯀꯣ? ꯌꯦꯡꯉꯁꯤꯁꯦ. ꯑꯩ ꯁꯦꯜꯒ ꯂꯩꯇꯦꯀꯣ. ꯑꯉꯥꯡꯁꯨ ꯅꯠꯇꯦ. ꯑꯃꯨꯛ ꯍꯥꯏꯕꯗ ꯈꯔ ꯋꯥꯈꯜ ꯇꯥꯎ. ꯑꯉꯥꯡ ꯅꯠꯇ꯭ꯔꯕ ꯑꯩꯅ ꯀꯦꯕ ꯅꯥꯟꯕꯗꯣ ꯅꯪꯅ ꯄꯥꯝꯃꯤꯗꯣ, ꯑꯗꯨꯅ ꯑꯩ ꯀꯦꯒꯦ. ꯅꯪ ꯂꯩꯌꯨ ꯍꯥꯏꯕꯁꯦ ꯀꯔꯤ ꯀꯥꯏꯒꯦ? ꯅꯪ ꯑꯩꯒꯤ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ? ꯉꯝꯅꯕ ꯂꯩꯇꯕ ꯌꯥꯔꯣꯏ. ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯅꯦ, ꯃꯆꯤꯟꯁꯤ ꯀꯟꯈ꯭ꯔꯕ. ꯃꯤꯅ ꯑꯃ ꯉꯥꯡꯕ ꯂꯣꯏꯕ ꯅꯪꯉꯣꯏ. ꯈꯨꯝꯅꯕꯅ ꯉꯥꯏꯔ ꯂꯩꯔꯝꯅꯦꯕ. ꯊꯥꯏꯅꯗꯒꯤꯅꯤ. ꯑꯗꯨꯝ ꯈꯪꯅ ꯂꯧꯕꯤꯔꯤ ꯅꯠꯇ꯭ꯔꯣ? ꯁꯨꯝ ꯈꯨꯝꯗꯅ ꯂꯩꯔꯦ. ꯑꯩ ꯊꯦꯡꯉꯦ ꯍꯥꯏꯕꯅꯤ. ꯍꯥꯟꯅꯅ ꯆꯠꯂꯣ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯗꯦ. ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯗꯒꯤ ꯆꯠꯅꯕꯗ ꯇꯧꯔꯒ ꯂꯩ. ꯀꯅꯥꯕꯨ ꯂꯩꯕꯅꯣ ꯈꯪꯗꯦ. ꯑꯁꯨꯝꯅ ꯊꯥ ꯑꯅꯤꯔꯣꯝ ꯍꯧꯈ꯭ꯔꯦ. ꯄꯥꯟꯊꯣꯏꯁꯨ ꯃꯀꯦ ꯁꯦꯝꯕꯗꯅ ꯃꯊꯧ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ. ꯈꯣꯡꯅꯦꯝꯅ ꯊꯝꯕ ꯁꯦꯜ ꯃꯈꯩꯁꯨ ꯃꯥꯅ ꯂꯧꯊꯣꯛꯇꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯤ. ꯉꯁꯤꯁꯨ ꯈꯣꯡꯅꯦꯝꯒꯤ ꯌꯨꯝꯗ ꯁꯦꯜ ꯊꯧꯕ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯝꯃꯤ. ꯑꯃꯨꯕꯤꯅ. ꯈꯣꯡꯅꯦꯝ! ꯑꯣ ꯈꯣꯡꯅꯦꯝ! ꯇꯥꯗ꯭ꯔꯣ? ꯇꯥꯗ꯭ꯔꯅꯤ ꯃꯅꯥ ꯑꯁꯤꯕꯨ. ꯑꯣ ꯈꯣꯡꯅꯦꯝ! ꯇꯥꯔꯦ. ꯀꯅꯥꯅꯣ? ꯀꯔꯤ ꯍꯥꯏꯒꯦ? ꯏꯇꯩꯃ, ꯀꯩ ꯅꯠꯇꯦꯅꯦ. ꯅꯪꯅ ꯃꯔꯨꯞ ꯍꯨꯜꯂꯛꯇ꯭ꯔꯤꯁꯦ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ? ꯄꯤꯔꯛꯑꯣ ꯍꯥꯏꯕꯕꯨ ꯍꯣꯔꯦꯟ ꯍꯌꯦꯡ ꯑꯗꯨꯝ ꯇꯧꯔꯗꯅ ꯂꯩꯔꯒꯦ ꯍꯥꯏꯔꯤꯔꯣ? ꯏꯇꯩꯃ, ꯑꯩꯁꯨ ꯊꯨꯅ ꯄꯤꯔꯛꯅꯕ ꯇꯧꯔꯒꯦ. ꯑꯩꯅꯗꯤ ꯊꯝꯂꯝꯕꯅꯤ. ꯑꯗꯨꯗ ꯄꯥꯟꯊꯣꯏꯅ ꯂꯣꯏꯅꯃꯛ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯕ. ꯃꯗꯨ ꯅꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯅꯤ. ꯑꯩ ꯈꯪꯗꯦ. ꯂꯩꯔꯗꯤ ꯀꯣꯛ ꯊꯝꯕꯒꯤ ꯃꯍꯨꯠꯇ ꯄꯨꯔꯛꯄꯁꯨ ꯅꯠꯇꯦ. ꯏꯇꯩꯃ, ꯍꯟꯗꯛꯇꯤ ꯁꯣꯏꯗꯅꯕ ꯇꯧꯔꯛꯑꯒꯦ. ꯊꯥ ꯑꯅꯤꯗꯤ ꯁꯨꯖꯤꯜꯂꯛꯂꯕꯅꯤ ꯅꯪꯅ ꯃꯔꯨꯞ ꯍꯨꯜꯂꯛꯇ꯭ꯔꯤꯁꯦ. ꯋꯥꯈꯜꯗꯣ ꯈꯔ ꯈꯜꯂꯣ. ꯀꯥꯏꯗꯒꯤ ꯁꯦꯜꯅꯅꯣ ꯑꯩ ꯐꯨꯒꯠꯇꯣꯏꯁꯤꯕꯣ? ꯏꯇꯩꯃ, ꯄꯤꯔꯛꯅꯕ ꯇꯧꯔꯒꯦ. ꯑꯩꯕꯨꯅꯦ, ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ. ꯌꯥꯝ ꯊꯨꯅ ꯄꯤꯔꯛꯅꯕ ꯇꯧꯀꯣ. ꯄꯥꯟꯊꯣꯏ ꯃꯤꯅ ꯉꯥꯡꯂꯝꯂꯤꯕꯗꯨ ꯇꯥꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯋꯥ ꯀꯔꯤꯁꯨ ꯂꯧꯗꯕꯒꯤ ꯃꯑꯣꯡꯗ ꯃꯍꯥꯛ ꯃꯁꯨꯝ ꯇꯥꯕ ꯃꯈꯩ ꯀꯦꯔꯗꯨꯅ ꯊꯣꯔꯛꯂꯝꯃꯤ. ꯃꯄꯥ, ꯀꯅꯥꯅꯣ ꯂꯥꯛꯑꯝꯃꯤꯗꯨꯕꯣ? ꯃꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯤ ꯃꯥꯜꯂꯤꯗ. ꯅꯨꯄꯤ, ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ. ꯃꯤꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯉꯥꯡꯅꯕ ꯅꯪꯅ ꯁꯨꯝ ꯁꯤꯜꯂꯤꯅꯤꯅꯦ. ꯀꯅꯥꯅꯣ ꯍꯪꯉꯒ ꯀꯩꯅꯣ ꯃꯈꯣꯏ ꯃꯄꯥꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯏꯗꯨꯕꯣ? ꯀꯩꯒꯤꯅꯣ ꯁꯥꯎꯖꯤꯜꯂꯛꯏꯗꯨꯅ? ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ? ꯉꯥꯎꯕꯕꯨ ꯀꯩ? ꯅꯪꯅ ꯉꯥꯎꯔꯤꯁꯤ. ꯅꯪꯕꯨ ꯑꯉꯥꯡ ꯃꯆꯥ. ꯅꯪ ꯑꯗꯨꯃꯥꯏꯅ ꯀꯅꯥꯅ ꯇꯧꯅꯒꯦꯕ? ꯃꯔꯨꯞꯀꯤ ꯍꯦꯛ ꯊꯝꯕ ꯁꯦꯜ ꯃꯈꯩ ꯅꯪꯅ ꯅꯐꯤꯅꯔꯣꯏ ꯈꯔ ꯂꯩꯊꯣꯛ, ꯑꯗꯒꯤ ꯅꯃꯥꯏ ꯇꯩꯅꯕ ꯅꯃꯤꯠ ꯌꯦꯛꯅꯕ ꯈꯔ ꯂꯩꯊꯣꯛ. ꯑꯣ ꯀꯦꯔꯗꯤꯅꯦ ꯁꯤ ꯆꯪꯉꯦ. ꯃꯥꯏ ꯇꯩꯗꯅ ꯃꯤꯠ ꯌꯦꯛꯇꯅ ꯀꯦꯕ ꯀꯧꯕ ꯌꯥꯕ꯭ꯔꯣ? ꯀꯩꯅꯣ ꯈꯪꯗꯦ. ꯀꯦꯕ ꯌꯥꯝ ꯄꯥꯝꯈꯤꯗꯥꯏꯅꯦ? ꯑꯩꯅ ꯀꯦꯔꯤꯁꯤꯕꯨ ꯏꯐ ꯐꯖꯗ꯭ꯔꯕ꯭ꯔꯣ? ꯌꯦꯡꯕ ꯌꯥꯗ꯭ꯔꯕ꯭ꯔꯕ? ꯐꯖꯔꯦ. ꯌꯥꯝ ꯐꯖꯔꯦ. ꯂꯥꯏꯍꯤꯡ ꯆꯥꯕꯤ ꯃꯤ ꯆꯥꯔꯝꯗꯥꯏ ꯍꯦꯛ ꯃꯥꯜꯂꯗꯅ. ꯊꯕꯛꯇꯤ ꯃꯅꯥꯝꯇ ꯁꯨꯗꯦ. ꯌꯦꯅꯈꯥꯒꯁꯦ ꯂꯤꯟꯕꯨ ꯆꯪꯁꯜꯂꯛꯑꯅꯤꯅꯦ. ꯏꯃꯨꯡꯒꯁꯤꯅ ꯃꯔꯣꯜ ꯑꯃ ꯁꯪꯒꯣꯜꯕꯨ ꯃꯥꯟꯁꯤꯜꯂꯛꯏ. ꯇꯥꯅꯤꯡꯗꯦꯗ. ꯃꯥꯏ ꯀꯦꯔꯒꯕꯨ ꯁꯨꯃꯥꯡꯗꯣ ꯁꯟꯊꯤ ꯂꯩꯉꯣꯏ ꯇꯧꯔꯒ ꯋꯥꯏ ꯀꯃꯥꯏꯅ ꯇꯩꯗꯣꯏꯅꯣ? ꯅꯥꯟꯅꯕ ꯐꯖꯅꯕ ꯊꯣꯠ ꯂꯥꯎꯅꯕ ꯍꯥꯏꯗꯅ ꯍꯣꯠꯅꯔꯤꯕ ꯈꯨꯠꯁꯤꯅ ꯀꯃꯥꯏꯅ ꯅꯥꯄꯤ ꯐꯣꯏꯗꯣꯏꯅꯣ? ꯅꯪ ꯌꯥꯝ ꯍꯦꯟꯖꯤꯜꯂꯗꯤꯅꯦ ꯑꯩꯒꯤ ꯆꯩ ꯆꯥꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯪ. ꯀꯩꯒꯤ ꯍꯦꯟꯖꯤꯟꯕꯅꯣ? ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯇꯧꯔꯤꯁꯦ? ꯀꯦꯕ ꯌꯥꯝ ꯄꯥꯝꯗꯥꯏꯅꯦ? ꯀꯦꯔꯤꯅꯤ, ꯀꯦꯈꯤꯅꯤ. ꯃꯥꯏ ꯇꯩꯅꯕ ꯀꯩꯀꯩ ꯈꯔꯁꯨ ꯂꯩꯔꯨꯁꯤ. ꯁꯨꯝ ꯍꯥꯏꯔꯒ ꯍꯦꯟꯖꯤꯟꯕ ꯑꯃ ꯌꯥꯎꯔꯤ. ꯄꯥꯛ ꯍꯦꯛ ꯊꯥꯖꯤꯜꯂꯛꯇ ꯅꯪ ꯁꯤꯅꯤꯍꯦ ꯅꯪ. ꯅꯨꯃꯤꯗꯥꯡꯒꯤꯁꯨ ꯆꯦꯡ ꯂꯩꯇ꯭ꯔꯕꯅꯤꯀꯣ. ꯍꯟꯖꯤꯜꯂꯛꯄꯗ ꯆꯦꯡ ꯋꯥꯠꯂꯛꯎ. ꯑꯉꯥꯡꯁꯤꯡ ꯆꯔꯥ ꯍꯦꯟꯕꯗꯣ ꯅꯤꯡꯉꯥꯏ ꯌꯥꯝ ꯇꯧꯏ. ꯀꯥꯏꯗꯒꯤ ꯁꯦꯜꯅ ꯆꯦꯡ ꯋꯥꯠꯂꯛꯇꯣꯏꯅꯣ? ꯑꯩ ꯁꯦꯜ ꯌꯥꯎꯗꯦ. ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ? ꯉꯥ ꯐꯥꯗꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯣꯜꯂꯤꯗꯣ ꯀꯩꯗꯧꯅꯕꯅꯣ? ꯋꯥꯠꯂꯛꯇꯕ ꯌꯥꯔꯣꯏ. ꯉꯥ ꯐꯥꯐꯝꯗꯅꯤ ꯀꯕꯣꯛꯂꯩꯁꯨ ꯂꯥꯛꯂꯝꯃꯤ. ꯇꯥꯗ, ꯑꯩꯅ ꯉꯔꯥꯡ ꯁꯦꯜ ꯈꯔ ꯍꯥꯏꯈꯤꯕꯗꯣ ꯄꯨꯔꯛꯄ꯭ꯔꯣ? ꯀꯕꯣꯛꯂꯩ, ꯅꯪ ꯉꯁꯤꯗꯤ ꯁꯥꯎꯔꯅꯨ. ꯑꯩ ꯁꯦꯜꯗꯣ ꯐꯔꯛ ꯇꯥꯗꯅ ꯄꯨꯔꯛꯇ꯭ꯔꯤ. ꯍꯌꯦꯡ ꯂꯪꯆꯤꯠꯂ ꯁꯣꯏꯗꯅ ꯄꯨꯔꯛꯂꯒꯦ. ꯑꯁ, ꯉꯁꯤ ꯁꯤꯖꯤꯟꯅꯅꯕꯅꯤ ꯍꯥꯏꯔꯒ ꯍꯌꯦꯡ ꯍꯪꯆꯤꯠ ꯌꯧꯔꯗꯤ ꯀꯩꯗꯧꯅꯗꯣꯏꯕ? ꯑꯩꯁꯨ ꯌꯥꯗ ꯇꯧꯔꯤꯅꯤ ꯀꯩꯗꯧꯔꯒꯦ? ꯅꯣꯡ ꯅꯤꯅꯤꯗ ꯉꯥꯏꯔꯣ.
ꯑꯗꯨꯒ ꯁꯣꯏꯗꯅꯕ ꯇꯧꯔꯒꯦ ꯅꯪꯁꯦ ꯍꯟꯗꯛꯇꯤ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯤ ꯍꯟꯗꯛꯁꯦ ꯐꯔꯛ ꯈꯔ ꯇꯥꯔꯕ ꯑꯗꯨꯅꯅꯤ ꯅꯪ ꯁꯥꯎꯅꯨꯀꯣ ꯑꯩ ꯁꯣꯏꯗꯅꯕ ꯇꯧꯔꯛꯀꯦ ꯌꯥꯝ ꯇꯧꯔꯛꯑꯅꯤ ꯉꯥꯗꯤ ꯐꯥꯗ꯭ꯔꯕꯣ ꯉꯁꯤꯗꯤ ꯉꯥꯗꯣ ꯏꯅꯦ ꯄꯤꯆꯠꯅ ꯂꯧꯈ꯭ꯔꯦ ꯑꯩꯒꯤ ꯁꯔꯨꯛꯇꯤ ꯈꯥꯛꯇ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯉꯥꯗꯣ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯈ꯭ꯔꯗꯤ ꯑꯩꯅ ꯀꯩ ꯌꯣꯟꯗꯣꯏꯕ ꯁꯦꯜꯁꯨ ꯁꯤꯀꯤꯝꯇ ꯌꯥꯎꯔꯛꯇꯦ ꯁꯦꯜ ꯈꯔ ꯄꯨꯔꯛꯎ ꯌꯥꯗ꯭ꯔꯣ ꯊꯪꯅꯕꯗꯒꯤ ꯇꯥꯗ ꯍꯣꯏꯁꯤꯡꯗꯒꯤ ꯂꯧꯅꯕ ꯌꯥꯎꯔꯛꯇ꯭ꯔꯦ ꯀꯥꯏꯗꯒꯤ ꯁꯦꯜꯅꯣ ꯑꯩꯅ ꯄꯨꯔꯛꯇꯣꯏꯁꯤꯕꯣ ꯂꯩꯇꯦ ꯑꯝꯇꯁꯨ ꯂꯩꯇꯅ ꯑꯁ ꯑꯇꯣꯞꯄꯅꯤ ꯐꯔꯦ ꯅꯪ ꯂꯩꯔꯝ ꯑꯩ ꯇꯥꯗ ꯍꯣꯏꯗ ꯍꯪꯂꯨꯒꯦ ꯊꯨꯅ ꯂꯥꯛꯎꯀꯣ ꯇꯥꯗ ꯉꯥ ꯀꯌꯥꯝ ꯐꯥꯔꯒꯦ ꯈꯔ ꯑꯗꯨꯝ ꯐꯥꯔꯦ ꯉꯁꯤꯒꯤ ꯆꯔꯥꯗꯤ ꯇꯥꯜꯂꯦ ꯍꯥꯏꯕ ꯇꯥꯕꯅꯤꯅꯦ ꯐꯔꯦ ꯇꯥꯗꯒꯤ ꯉꯁꯤꯒꯤ ꯉꯥꯁꯦ ꯅꯅꯥꯎ ꯄꯨꯂꯞ ꯂꯧꯔꯒꯦ ꯁꯤꯗꯤ ꯏꯇꯩꯃ ꯊꯔꯣꯅ ꯂꯧꯅꯤꯅꯕꯨ ꯍꯥꯏꯔꯝꯃꯕꯅꯤꯅꯦ ꯉꯔꯥꯡ ꯉꯁꯤꯗꯣ ꯐꯥꯗꯦ ꯍꯥꯏꯔꯦ ꯀꯣꯛ ꯍꯩꯖꯤꯟꯈ꯭ꯔꯣ ꯑꯩ ꯂꯧꯔꯒꯦ ꯑꯁꯣꯝꯗ ꯐꯔꯛ ꯇꯥꯅꯔꯦꯕ ꯅꯪꯒꯤꯁꯦ ꯑꯃ ꯁꯤꯗ ꯄꯤꯅꯤꯡꯕ ꯃꯥꯜꯂꯤꯗ ꯍꯣꯏ ꯑꯩꯒꯤ ꯁꯔꯨꯛꯇꯣ ꯉꯁꯥꯏ ꯁꯦꯜ ꯊꯧꯕ ꯁꯤꯗ ꯂꯥꯛꯑꯝꯕꯗꯨꯗ ꯌꯣꯟꯊꯣꯛꯑꯒ ꯈꯔ ꯄꯨꯈ꯭ꯔꯦ ꯑꯗꯨꯅꯅꯦ ꯇꯥꯗ ꯉꯁꯤꯒꯤꯁꯤꯃꯗꯤ ꯑꯩ ꯂꯧꯔꯒꯦ ꯅꯪꯒꯤꯁꯤꯁꯨ ꯀꯥꯟꯅꯗꯕꯗꯕ ꯅꯁꯥꯅ ꯅꯁꯥꯕꯨ ꯋꯥꯍꯟꯖꯔꯤꯕꯅꯤꯅꯦ ꯇꯧꯅꯨꯏꯕꯣ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ ꯅꯔꯜꯗꯪ ꯇꯤꯡꯗꯨꯅ ꯇꯣꯛꯀꯅꯤꯀꯣ ꯈꯪꯗ꯭ꯔꯦꯗ ꯇꯥꯗ ꯌꯨꯝꯗꯁꯨ ꯅꯨꯄꯤꯗꯣ ꯉꯥꯡꯅꯕ ꯀꯟꯅ ꯌꯥꯈꯠꯂꯛꯇ꯭ꯔꯦ ꯑꯩꯕꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯁꯣꯝꯗꯁꯨ ꯑꯁꯤꯅ ꯄꯤꯌꯨꯗꯅꯤ ꯍꯥꯏꯔꯤꯕꯁꯦ ꯁꯦꯁꯦ ꯂꯧ ꯉꯥ ꯍꯥꯏꯕꯗꯣ ꯑꯗꯣ ꯁꯦꯜꯗꯤ ꯄꯤꯔꯝꯃꯨꯀꯣ ꯇꯥꯗ ꯉꯁꯤꯗꯤ ꯍꯥꯏꯔꯅꯨ ꯍꯌꯦꯡ ꯁꯣꯏꯗꯅ ꯄꯤꯔꯒꯦ ꯑꯩ ꯉꯁꯤꯗꯤ ꯅꯨꯄꯤꯗꯨꯗ ꯄꯤꯊꯣꯛꯈ꯭ꯔꯦ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯗ ꯑꯁ ꯑꯩꯁꯨ ꯁꯦꯜꯗꯤ ꯄꯥꯝꯃꯤꯅꯤ ꯊꯕꯛ ꯆꯠꯊꯣꯛꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯗ ꯁꯦල් ꯄꯨꯁꯤꯟꯗ꯭ꯔꯗꯤ ꯅꯨꯄꯤꯅ ꯃꯅꯥꯇꯣꯟ ꯆꯥꯎꯊꯣꯛꯑꯦꯕ ꯍꯌꯦꯡ ꯁꯣꯏꯗꯅ ꯄꯤꯔꯛꯂꯒꯦ ꯇꯥꯗ ꯁꯣꯏꯔꯣꯏ ꯑꯩꯁꯨ ꯇꯉꯥꯏ ꯐꯗꯗꯧꯕꯅꯤ ꯐꯔꯦ ꯐꯔꯦ ꯄꯨꯔꯣ ꯑꯗꯣ ꯍꯌꯦꯡꯗꯤ ꯁꯣꯏꯍꯜꯂꯒꯅꯨꯀꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯣꯡꯅꯦꯝꯒꯤ ꯉꯥ ꯐꯥꯐꯝꯗ ꯇꯝꯐꯥꯗꯨ ꯂꯥꯛꯂꯝꯃꯤ ꯈꯣꯡꯅꯦꯝ ꯑꯩꯁꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤꯅꯦ ꯀꯩ ꯂꯩꯔꯒꯦ ꯏꯆꯦ ꯉꯥ ꯂꯩꯒꯦ ꯍꯥꯏꯔꯤꯔꯣ ꯅꯠꯇꯦ ꯅꯪꯒꯤ ꯅꯨꯄꯤꯅ ꯐꯅ ꯀꯨꯏꯔꯦ ꯐꯅꯦꯛꯀ ꯐꯤ ꯑꯅꯤꯗ ꯂꯧꯈꯤꯕ ꯅꯪꯅ ꯁꯦꯜ ꯐꯪꯂꯒ ꯄꯤꯔꯛꯀꯅꯤ ꯍꯥꯏꯗꯅ ꯀꯔꯝ ꯀꯥꯟꯗ ꯄꯤꯔꯛꯀꯗꯧꯔꯤꯒꯦ ꯏꯆꯦ ꯑꯩꯗꯤ ꯈꯪꯗꯦ ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯑꯗꯨꯝ ꯍꯪꯕꯤꯔꯣ ꯃꯥꯅ ꯅꯪꯉꯣꯟꯗꯒꯤ ꯂꯧ ꯍꯥꯏꯕꯒꯤ ꯑꯩꯁꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ ꯅꯈꯣꯏꯅ ꯇꯩꯅ ꯅꯥꯎꯅ ꯑꯃꯃꯨꯛ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯏꯆꯦ ꯑꯩꯗꯤ ꯈꯪꯁꯨ ꯈꯪꯗꯅ ꯀꯃꯥꯏꯅ ꯑꯩꯅ ꯄꯤꯗꯣꯏꯅꯣ ꯅꯪꯅ ꯂꯧꯔꯨꯔꯣ ꯍꯥꯏꯗꯅ ꯅꯪꯒꯤ ꯅꯨꯄꯤꯅ ꯂꯧꯈꯤꯕꯕꯨ ꯅꯪꯅ ꯀꯃꯥꯏꯅ ꯈꯪꯂꯣꯏꯗꯣꯏꯅꯣ ꯈꯣꯡꯅꯦꯝ ꯅꯆꯤꯟ ꯊꯤꯕꯅ ꯀꯥꯟꯅꯔꯣꯏ ꯏꯆꯦꯅ ꯄꯤꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯁꯨ ꯑꯩ ꯍꯧꯖꯤꯛꯁꯦ ꯁꯦꯜ ꯁꯤꯀꯤ ꯌꯥꯎꯗꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯄꯤꯔꯒꯦ ꯃꯗꯨ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏꯁꯨ ꯁꯦꯜ ꯈꯤꯇꯕꯨ ꯀꯥꯟꯅꯅꯕ ꯍꯥꯏꯗꯅ ꯋꯥꯅ ꯁꯥꯗꯨꯅ ꯌꯣꯜꯂꯤꯕꯅꯤ ꯑꯗꯨꯒ ꯁꯦꯟꯗꯣꯡꯗꯤ ꯂꯥꯏꯔꯗꯅ ꯁꯦꯜꯐꯥꯎ ꯄꯤꯗꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ ꯏꯆꯦ ꯐꯤꯔꯣꯜ ꯁꯦꯠꯅꯕ ꯑꯅꯧꯕ ꯂꯩꯕꯒꯤ ꯁꯦꯜ ꯄꯤꯅꯅꯕꯗꯤ ꯂꯥꯏꯔꯗꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯦ ꯆꯔꯥ ꯍꯦꯜꯂꯝ ꯏꯆꯥ ꯑꯅꯤꯅ ꯀꯞꯄꯒ ꯂꯥꯎꯕꯒ ꯀꯣꯛꯀ ꯉꯥꯎꯔꯤꯕ ꯖꯥꯠꯅꯤ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯔꯥ ꯅꯇꯨꯗ ꯀꯦꯗꯅ ꯃꯤꯗꯧꯅ ꯅꯥꯟꯅ ꯂꯩꯍꯟꯅꯤꯡꯂꯕꯅꯤꯅꯦ ꯁꯦꯜ ꯊꯣꯛꯅꯕ ꯇꯧ ꯁꯦꯜꯅ ꯊꯣꯠ ꯂꯥꯎꯅ ꯊꯣꯛꯂꯒ ꯅꯇꯨꯗꯨꯅ ꯔꯥꯅꯤꯗꯧꯅ ꯀꯦꯍꯟꯗꯅ ꯊꯝꯂꯦ ꯑꯗꯨꯅꯗꯤ ꯆꯔꯥ ꯍꯦꯜꯂꯒ ꯅꯕꯨꯛ ꯄꯥꯏꯔꯒ ꯂꯩꯕ ꯇꯥꯕ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯁꯦꯜꯗꯣ ꯄꯤꯔꯛꯀꯗꯕꯅꯤ ꯁꯥꯖꯧꯅ ꯈꯣꯡꯅꯦꯝ ꯅꯪꯕꯨ ꯉꯁꯤ ꯑꯩꯒꯤ ꯁꯦꯜ ꯄꯤꯅꯤ ꯍꯥꯏꯗꯥꯏꯅꯦ ꯉꯥꯏꯈꯣꯗ ꯇꯥꯗ ꯁꯦꯜꯒꯝꯇ ꯑꯃ ꯊꯧꯕ ꯍꯟꯈꯤꯕ ꯀꯨꯏꯗ꯭ꯔꯤ ꯇꯥꯗ ꯑꯃꯨꯛ ꯊꯧꯖꯤꯜꯂꯦ ꯅꯪꯕꯨ ꯉꯔꯥꯡ ꯉꯁꯤ ꯄꯤꯅꯤ ꯍꯥꯏꯔꯒ ꯂꯧꯈ꯭ꯔꯤꯕ ꯅꯠꯇ꯭ꯔో ꯑꯩꯗꯤ ꯁꯦꯜ ꯌꯥꯝ ꯆꯤꯜꯂꯤꯅꯦ ꯇꯥꯗ ꯑꯩꯅ ꯍꯦꯟꯅ ꯆꯤꯜꯂꯤ ꯏꯆꯥ ꯑꯍꯨꯝꯗꯣ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯦ ꯆꯥꯛ ꯆꯥꯗꯕ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯀꯣꯛ ꯌꯥꯝ ꯁꯥꯏ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯗ꯭ꯔꯣ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯇꯧꯒꯅꯨ ꯀꯣꯛ ꯁꯥꯔꯒ ꯇꯣꯛꯀꯅꯤꯗꯅ ꯑꯩꯈꯣꯏꯅ ꯉꯥꯡꯉꯁꯨ ꯂꯧꯗꯦꯗꯣ ꯅꯪꯅ ꯇꯧꯔꯤꯕ ꯇꯥꯗ ꯌꯨꯝꯒꯤ ꯅꯨꯄꯤꯅ ꯅꯣꯡꯃꯒꯤ ꯁꯨꯝ ꯊꯤꯖꯤꯜꯂꯛꯄ ꯑꯗꯨꯒ ꯏꯅꯥꯛꯇ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯄꯤ ꯁꯛ ꯍꯦꯟꯕꯤ ꯃꯥꯒꯤ ꯃꯁꯛꯇ ꯑꯩ ꯄꯨꯡꯉꯥꯎ ꯉꯥꯎꯔꯨꯔꯦ ꯃꯥꯏꯊꯣꯡ ꯁꯛ ꯍꯥꯏꯕꯁꯤꯗꯤ ꯃꯄꯥꯜ ꯊꯣꯡꯒꯤꯅꯤꯅꯦ ꯐꯖꯕꯤ ꯃꯥꯒ ꯅꯛꯅꯔꯨꯕꯗꯒꯤ ꯅꯪꯅ ꯀꯗꯥꯏ ꯐꯥꯎ ꯌꯧꯅ ꯋꯥꯔꯦ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯇꯤ ꯈꯪꯂꯝꯂꯅꯤꯅꯦ ꯋꯥꯔꯦ ꯍꯥꯏꯗꯅ ꯂꯥꯞꯊꯣꯛꯀꯦꯁꯨ ꯉꯝꯗꯦ ꯇꯥꯗ ꯑꯩ ꯇꯁꯦꯡꯅ ꯋꯥꯔꯦ ꯑꯩꯒꯤ ꯅꯨꯄꯤꯅ ꯊꯣꯛ ꯍꯨꯟꯗꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯑꯩ ꯏꯇꯣꯝꯇ ꯄꯣꯠꯂꯨꯝ ꯃꯌꯥꯝꯁꯦ ꯎꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯈꯛ ꯐꯖꯕꯤꯁꯤꯒ ꯂꯣꯏꯅꯔꯨꯕꯗꯒꯤ ꯅꯪ ꯀꯣꯛ ꯁꯥꯔꯦ ꯅꯪꯅ ꯊꯤꯔꯦ ꯍꯥꯏꯔꯤꯕ ꯅꯪꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯪ ꯅꯣꯡꯃꯗ ꯑꯁꯤꯒꯨꯝꯕꯒꯤ ꯀꯣꯛ ꯁꯥꯕ꯭ꯔꯣ ꯃꯥꯅ ꯍꯟꯗꯛ ꯑꯁꯨꯛ ꯌꯥꯝꯅ ꯍꯣꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯅꯪꯅ ꯍꯣꯡꯕꯒꯤꯅꯤꯅꯦ ꯃꯥꯁꯨ ꯍꯣꯡꯂꯤꯕꯗꯣ ꯅꯪꯁꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅꯤ ꯅꯪꯅ ꯇꯧꯔꯤꯕꯗꯨꯗ ꯄꯦꯟꯗꯗꯨꯅ ꯇꯧꯕ ꯑꯣꯏꯔꯝꯅꯤꯗ ꯇꯥꯗ ꯑꯩꯅ ꯇꯧꯕ ꯍꯥꯏꯁꯦ ꯃꯥ ꯈꯪꯉꯝꯒꯗꯕꯗꯤ ꯃꯥꯟꯗꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯉꯣꯟꯗ ꯅꯣꯡꯃꯗ ꯋꯥ ꯑꯝꯇ ꯍꯥꯏꯗꯦ ꯀꯔꯤꯒꯤ ꯈꯪꯂꯣꯏꯗꯧꯔꯤꯕꯅꯣ ꯈꯪꯕꯒꯤꯅꯤꯅꯦ ꯃꯥꯅ ꯍꯣꯡꯂꯤꯕꯗꯣ ꯃꯥꯁꯨ ꯃꯥꯒꯤ ꯋꯥꯈꯜ ꯑꯃ ꯂꯩꯕꯗꯒꯤ ꯐꯣꯡꯗꯣꯛꯇꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯌꯥꯝꯅ ꯁꯣꯏꯔꯕ꯭ꯔꯥ ꯈꯪꯗꯦ ꯁꯣꯏꯔꯕꯅꯤ ꯌꯨꯝꯒꯤ ꯅꯨꯄꯤ ꯃꯤꯔꯥꯏꯔꯒ ꯂꯝꯒꯤ ꯅꯨꯄꯤꯗ ꯉꯥꯎꯕ ꯅꯨꯄꯥꯅ ꯀꯩꯗꯧꯅꯨꯡꯗ ꯆꯥꯎꯈꯠꯂꯣꯏꯀꯣ ꯅꯪ ꯃꯁꯤꯃꯗꯤ ꯈꯪ ꯍꯣꯏ ꯇꯥꯗ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ
ꯂꯨꯅ ꯊꯝꯕꯤꯒꯗꯕꯅꯤ ꯆꯠꯅꯕꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯅꯨꯡꯁꯤꯔꯕ ꯃꯌꯨꯝ ꯃꯃꯥ ꯃꯄꯥ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯃꯤꯔꯥꯏꯔꯕꯗꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗꯣ ꯀꯌꯥꯝ ꯁꯣꯛꯂꯝꯒꯅꯤ ꯈꯣꯡꯅꯦꯝꯗꯣ ꯑꯗꯨꯃꯛ ꯇꯥꯔꯤ ꯑꯗꯨꯕꯨ ꯃꯥ ꯋꯥ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯁꯥꯖꯧꯁꯨ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯅꯪ ꯈꯜ ꯅꯪꯁꯨ ꯅꯆꯥꯅꯨꯄꯤ ꯄꯣꯛꯂꯤꯕ ꯃꯄꯥꯅꯤ ꯅꯆꯥꯕꯨ ꯅꯨꯡꯁꯤꯅ ꯄꯝꯗꯨꯅ ꯌꯦꯡ ꯅꯪꯅ ꯅꯨꯡꯁꯤꯅ ꯄꯝꯂꯤꯕ ꯅꯆꯥꯗꯣ ꯅꯣꯡꯃꯗꯤ ꯃꯥꯁꯨ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯝꯂꯥꯟꯕ ꯀꯅꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯅꯤ ꯃꯇꯝꯗꯨ ꯅꯪꯒꯤ ꯅꯃꯥꯡ ꯑꯣꯏꯔꯤꯕ ꯃꯍꯥꯛꯅ ꯅꯪꯅ ꯆꯠꯂꯤꯕ ꯂꯤꯆꯠ ꯑꯗꯨꯒꯨꯝ ꯆꯠꯂꯕꯗꯤ ꯅꯪꯒꯤ ꯊꯃꯣꯏꯗꯁꯨ ꯀꯔꯤ ꯐꯥꯎꯒꯅꯤ ꯗꯥꯗꯥ ꯑꯩ ꯋꯥꯈꯜ ꯈꯟꯊꯕ ꯈꯔ ꯋꯥꯠꯈ꯭ꯔꯦ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯐꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯈ꯭ꯔꯦ ꯈꯣꯡꯅꯦꯝ ꯅꯨꯃꯤꯠ ꯑꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤ ꯄꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇꯁꯨ ꯁꯦꯜ ꯊꯧꯕ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯏ ꯊꯕꯥ ꯑꯩ ꯅꯈꯣꯏ ꯅꯇꯩ ꯂꯥꯛꯇꯒ ꯍꯥꯏꯔꯒꯦ ꯅꯪ ꯉꯁꯤꯒꯤꯗꯤ ꯍꯜꯂꯣꯀꯣ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯒꯦ ꯑꯩꯅ ꯅꯈꯣꯏꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯂꯤꯕꯁꯤꯕꯣ ꯍꯌꯦꯡ ꯁꯨꯝ ꯇꯧꯔꯒ ꯂꯩꯅꯦ ꯑꯩꯁꯤ ꯃꯤꯔꯦꯝ ꯑꯣꯏꯅ ꯎꯕ꯭ꯔꯣ ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ ꯑꯩꯁꯨ ꯊꯕꯛ ꯆꯠꯇ꯭ꯔꯦ ꯍꯟꯗꯛꯇꯤ ꯑꯗꯨꯅ ꯂꯩꯇꯗꯅ ꯇꯧꯕꯅꯤ ꯅꯔꯟ ꯂꯩꯇ꯭ꯔꯗꯤ ꯅꯃꯥꯏ ꯀꯦꯗꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯊꯕꯛꯇꯨ ꯁꯨꯋꯣ ꯃꯤꯒꯤ ꯁꯦꯜꯁꯤꯡꯅꯤ ꯈꯪꯉꯣ ꯅꯪ ꯁꯥꯎꯔꯅꯨ ꯑꯩ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅꯕ ꯍꯥꯏꯔꯒꯦ ꯅꯪ ꯑꯣꯏꯔꯁꯨ ꯁꯥꯎꯅꯤꯅꯦ ꯅꯈꯣꯏꯒꯤ ꯅꯑꯣꯡꯗꯨꯅꯅꯦ ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ ꯑꯩꯕꯨ ꯆꯤꯟ ꯌꯥꯝ ꯀꯟꯕꯁꯨ ꯇꯥꯍꯟꯒꯅꯨ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯁꯦꯜꯗꯨ ꯄꯤꯔꯛꯇ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗꯒꯤ ꯑꯔꯩꯕ ꯑꯃ ꯑꯩꯅ ꯄꯨꯔꯒ ꯆꯠꯈꯤꯒꯗꯕꯅꯤ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯊꯕꯥ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯈꯣꯡꯅꯦꯝꯁꯨ ꯆꯪꯂꯛꯂꯝꯃꯤ ꯄꯥꯟꯊꯣꯏꯅ ꯃꯈꯣꯏ ꯃꯄꯥ ꯍꯟꯕꯤꯔꯛꯂꯕ꯭ꯔꯣ ꯆꯦꯡꯋꯥꯜꯂꯛꯄ꯭ꯔꯣ ꯍꯜꯂꯛꯑꯦ ꯀꯩꯗꯧꯔꯦ ꯅꯃꯥꯏ ꯅꯃꯤꯠꯀꯥꯗꯨꯅ ꯏꯃꯛ ꯃꯩꯗꯨꯅ ꯀꯅꯥꯅ ꯀꯩꯃꯨꯛ ꯍꯥꯏꯔꯝꯃꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯊꯕꯥ ꯂꯥꯛꯑꯝꯃꯤ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯔꯝꯃꯤ ꯃꯥꯒꯤ ꯁꯦꯜꯗꯣ ꯀꯩꯗꯧꯉꯩ ꯄꯤꯒꯦ ꯍꯥꯏꯅꯣ ꯄꯤꯔꯁꯤ ꯄꯥꯟꯊꯣꯏ ꯅꯪꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯁꯦ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯣ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯅꯤ ꯍꯥꯏꯗꯅ ꯂꯥꯛꯂꯕ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯕꯗ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯅꯣ ꯄꯥꯟꯊꯣꯏ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯀꯩꯒꯤꯅꯣ ꯀꯩꯗꯧꯔꯒꯦ ꯍꯩꯍꯩꯗꯕ ꯉꯥꯛꯇ ꯍꯦꯛ ꯄꯪꯍꯥꯏꯗ ꯍꯥꯏꯔꯗꯅ ꯌꯨꯝꯗ ꯂꯩꯕꯤ ꯅꯪꯒꯤ ꯅꯨꯡꯒꯤ ꯐꯖꯕ ꯃꯁꯛꯇꯤ ꯑꯩꯅ ꯎꯕ ꯉꯝꯂꯨꯗ꯭ꯔꯦ ꯂꯝꯗ ꯊꯦꯡꯅꯕꯤ ꯃꯄꯥꯜ ꯊꯣꯡꯒꯤ ꯐꯖꯕꯤ ꯃꯥꯎꯕꯗꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯖꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯑꯩ ꯂꯥꯜꯂꯦ ꯃꯈꯣꯏ ꯃꯄꯥ ꯅꯪꯅ ꯑꯩꯕꯨ ꯃꯤꯔꯥꯏꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯗ ꯉꯥꯎꯗꯨꯅ ꯂꯩꯔꯦ ꯇꯥꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯋꯥꯔꯝꯒꯗꯕ ꯆꯥꯛꯂꯝꯒꯗꯕꯗꯣ ꯅꯪꯅ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩ ꯇꯁꯦꯡꯅ ꯈꯥꯡꯕ ꯉꯝꯗꯦ ꯀꯞꯀꯅꯨꯁꯦ ꯑꯩ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯅꯪꯕꯨ ꯋꯥꯍꯜꯂꯔꯣꯏ ꯑꯩꯅ ꯆꯠꯂꯤꯕ ꯊꯕꯛꯁꯤꯁꯨ ꯆꯠꯂꯔꯣꯏ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯆꯠꯂꯒꯦ ꯑꯃꯨꯛ ꯍꯟꯅ ꯂꯝꯂꯥꯟꯕꯤ ꯃꯥꯒ ꯑꯩ ꯊꯦꯡꯅꯔꯔꯣꯏ ꯃꯄꯥ ꯅꯪ ꯑꯩꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯏꯁꯥꯒꯤ ꯈꯟꯗꯨꯅ ꯁꯤꯒꯨꯝꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯅꯨꯀꯣ ꯏꯁꯥꯁꯤꯅ ꯃꯤꯃꯥꯡꯗ ꯏꯀꯥꯏꯒꯗꯕꯗꯣ ꯑꯩ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯃꯗꯨ ꯄꯥꯝꯃꯤ ꯇꯧꯔꯔꯣꯏ ꯏꯆꯦ ꯑꯩꯕꯨ ꯊꯥꯖꯧ ꯑꯃꯨꯛ ꯍꯟꯅ ꯅꯃꯥ ꯅꯆꯥꯕꯨ ꯑꯩꯅ ꯋꯥꯍꯜꯂꯔꯣꯏ ꯑꯩ ꯌꯥꯝ ꯁꯣꯏꯔꯦ ꯑꯩ ꯈꯪꯉꯤ ꯑꯗꯨꯅ ꯃꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯨꯛ ꯍꯟꯅ ꯈꯜꯂꯔꯣꯏ ꯑꯁꯨꯝꯅ ꯈꯣꯡꯅꯦꯝ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯄꯥꯟꯊꯣꯏ ꯃꯈꯣꯏ ꯑꯅꯤ ꯍꯥꯟꯅꯒꯨꯝ ꯊꯕꯛ ꯀꯟꯅ ꯁꯨ ꯅꯣꯝꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯁꯣꯝꯗ ꯀꯕꯣꯛ ꯂꯩꯗꯤ ꯈꯣꯡꯅꯦꯝꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯗ꯭ꯔꯕꯁꯨ ꯑꯇꯣꯞꯄ ꯃꯥꯅ ꯁꯦꯜ ꯆꯥꯊꯣꯛꯄ ꯌꯥꯕ ꯅꯨꯄꯥ ꯑꯃꯃꯨꯛ ꯊꯤꯗꯨꯅ ꯂꯣꯏꯅꯔꯤ ꯃꯄꯨꯟꯁꯤ ꯑꯗꯨ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛꯅꯐꯝ ꯑꯣꯏꯔꯗꯨꯅ ꯂꯩꯈꯤꯔꯝꯃꯤ